nupi angang sing the thokliba tongan ba Manipur khakta natana India ki kachin koya amadi angakpo crime sing ase aikoina wari oina tamjoduna miyamda khangan jana na mohona jabadugumba program amani crime reports taibang miyoibana aru ehen phajaba leitengi damakta sana sijane sana haiba simaktabu miyoibagi khwaidigi kalak mihuba posak ama oi UP ki sahar macha amada Suresh Kauba miyoy amakhak leram ka hena imung manunggi nungai yai phaba imung amadi oiramde mahaki manau nupa Kisan Kauba ama lerami amadi apopi mama medhaga punna makhoi yum amada leram hingna bohonabada mahaki yum adu panba ngamnanaba manau nupa amadi mamaga punna leminana honabada afang afang thabak suba imung manubo mahakna ngamna bohonaram matamgi matungina mahaksu mayum makai panba yaba matam ama oirakhi mahaka nungsina jaba nupi ama lerami nupi adugi maming Anandi hariba nupi ase mahakna leriba mafam asidagi mafam amada leiba nupi amani makhoi ani nungsinarki amadi imung manung haina singnaduna makhoi luhongnanabagidama imung masen pau phaunaba leiki adubu Suresh mahak masamak luhongba yarabasu luhongbada changba sel thum amadi selgi hisab punumakti putokpa ngambagi tanja adudi leramdi adumakpu nupi asida mahakna thajaba pirami ai isagu oiba business ama torba matungda madudagi senthok laklaba matungda nangbu soidana aigi yumda aigi nupi oina pugani achetpa thajaba wafam asi mahakna pirami matam asida mahakna afang afangba thabak surakpa matamda sana sabagi dukan amada mahak thabak yaurami Suresh mabuk chen yamna sengba migi mangnaba sindaba adugumlaba lairaba imung amadigi haurakpa miyo amani maram asina mahakna yauriba dukan aduda mahakki mathau masak khangba amadi ningthijana design tawba heiba asegidamakta mahakki sanagi dukan adugi mapu Bikesh amadi Dhanbir makhoi anina Suresh bu asuki matik thajarami maram asina dukan asigi manungda locker de yauriba sana sing asi so ama Suresh ta pahalami amadi so amana Bikesh amadi Dhanbir na sina duna pairami makhoi ge sana suba sinmi sing aduna sana sunanabagi sana lokthokpa matamda sanagi chang onba amadi fajaba design sing mahakna sem saduna matam punamakta mahakna yauriba dukan adugi mai puruknanabagi damakta honaram matam kuine yaurokpa asida dukan adugi mapu Dhanbir amadi Bikesh na sumahakpu yamna luna torami adubu mahakna dukan yauriba asina mahakki imung manung khara puba amadi manau nupagi mai masing tambagi honaba natana mahakki tungi luhongnanabagi damak mafam asidagi sel achouba phanglaga luhong khongdongba ngamgani haibadi mahaksu thajaramdi mahakki dukan adudagi suti lauduna nongma mahakki nupina leriba mafam aduda nongma laklami nongma dukan adugi mapu Bikesh na ayuk anganbada office matamda mahakki locker do hangtoktuna sana bar sing marak adudagi sana bar tarukki manungdagi sana bar ama leramde masigi matungda mahakki mamanaba Dhanbir da haiki Dhanbir sida ngarang ai sana bar taruk thamamani adu sana bar si manga khakta ngairami matam aduda Dhanbir na haiki karino so amana nangna paire so amana Suresh na paire adu no ni so amam paire sana bar mangi haji kaino asnate nate Dhanbir ngarangi bill sileri sana sing asi hanagi leriba tai sana sing sina taba sigi sana sigi makhal da bar ama wale amasi kanana lobori jano ai Suresh ta phone amda toki asumna Suresh ta phone torami Suresh ki phone ase not reachable like madugi matungna Dhanbir na haiki Suresh ti akhoi gi karbar ase da khwai dagi pukchen singna toba sahi mari manga sida akhoi gi dukan sida akhoi gi damak mana phawang agda tawi aduga mi gi damak mangna na ba amadi mahangna mi gi karigum akaiba thaba ama tawgani haibasidi aikhoina Suresh ta thajaba ngamdi adu mahaki phone du chalagadi atopa mafam amada thambra haibado amukta hangji asumna Dhanbir amadi Bikesh na Suresh ki phone da call tawba asida phone ase switch off hairaki masigi matungdagi makhoi anina matam thenglaba phawbada mafam adu Suresh lakpa ngaiki adubu Suresh lakmandabadagi police na makhoi anina complaint tawki amadi police ki team laktuna sana safam aduda yengsin bawki amadi police inspector mana hairam Mr. Bikesh sana gi asuk chawkhraba karbar ama toruga sana thamliba ka asida CCTV thamdrisna karigino CCTV du thamladi nangi sana du kanana lokthokuna haidu irai laino khangadongne yam thuna CCTV panaba tobiyo sendongi damakta sukhanganuda amanga ta tholokpa matamda kannanabani CCTV harise ado nakhoigi dukan asida yawba Suresh aikhoina call tawbada su switch off haire ado akhoi mayumda chatkani mayumda hangani adubu mangonda nakhoina chignaba kari le madamaduda Dhanbir haiki asap madi yamna phaba minida soina sana se mana lorungani habde khoi thajadi atopa maram amal soidana leramgadaba male hauji hojiksu ai mana sana lorungani habse thajadi chahi mari manga se khoi gidamakta afabani mana tobsi sana sariba dukan asigi design punama wang tawbu ngaktani
ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯀꯥꯏꯕꯅꯤ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯐꯖꯅ ꯃꯊꯃꯣꯏ ꯁꯦꯡꯈ꯭ꯔꯕ ꯑꯗꯨꯃꯛꯅꯕꯨ ꯑꯩꯈꯣꯏꯅ ꯁꯥꯔ ꯁꯅꯥ ꯄꯤꯛꯊꯅ ꯌꯥꯎꯔꯤꯕ ꯂꯣꯀꯔ ꯑꯁꯤꯒꯤ ꯁꯣ ꯑꯃ ꯃꯉꯣꯟꯗ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯣ ꯑꯃ ꯄꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯂꯕꯁꯨ ꯁꯤꯟꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯅꯥ ꯁꯥꯕꯒꯤ ꯃꯥꯒꯤ ꯁꯅꯥ ꯁꯥꯒꯗꯕ ꯑꯗꯨꯒꯤ ꯒ꯭ꯔꯥꯝ ꯃꯁꯤꯡ ꯁꯅꯥ ꯃꯁꯤꯡꯗꯨ ꯑꯣꯜꯂꯒ ꯃꯍꯥꯛꯅ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯕꯥꯔ ꯑꯁꯤ 6 ꯊꯝꯃꯝꯕꯗ ꯑꯃ ꯃꯥꯡꯂꯤꯕ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯄꯨꯛꯅꯤꯡꯗꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯤꯁꯇꯔ ꯙꯅꯕꯤꯔ ꯁꯅꯥ ꯕꯥꯔ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤ ꯂꯒꯚꯛ ꯂꯨꯄꯥ ꯂꯥꯈ 19,000 ꯒꯨꯝꯕꯗꯤ ꯑꯣꯏꯒꯅꯤ ꯂꯨꯄꯥ ꯂꯥꯈ 19,000 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯔꯦꯁꯀꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯀꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏꯅ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯄꯤꯌꯨ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯁꯨꯔꯦꯁꯀꯤ ꯌꯨꯝꯗ ꯆꯪꯂꯝꯃꯤ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯑꯗꯨꯗ ꯁꯨꯔꯦꯁꯀꯤ ꯃꯃꯥꯅ ꯏꯟꯁꯄꯦꯛꯇꯔ ꯁꯥꯍꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯅꯆꯥꯅꯨꯄꯥ ꯀꯥꯏ ꯂꯩꯒꯦ ꯅꯣꯏ ꯅꯆꯥꯅꯨꯄꯥ ꯁꯅꯥ ꯍꯨꯔꯥꯟꯕꯗꯨ ꯀꯥꯏ ꯂꯩꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯍꯥꯛꯇꯤ ꯁꯅꯥꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯕꯅꯤ ꯃꯍꯥꯛꯇꯤ ꯁꯅꯥ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯅꯤꯡꯊꯤꯖꯅ ꯁꯤꯗꯒꯤ ꯆꯥꯛ ꯆꯥꯔꯒ ꯑꯣꯐꯤꯁꯇ ꯆꯠꯄꯅꯤ ꯍꯥꯏꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯗꯨ ꯑꯣꯐꯤꯁꯇ ꯂꯥꯛꯇ꯭ꯔꯦꯅꯦ ꯃꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯥꯈ 19,000ꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯅꯈꯣꯏꯗ ꯅꯆꯥꯅꯨꯄꯥ ꯀꯔꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯔꯒ ꯂꯨꯄꯥ ꯂꯥꯈ 19,000ꯒꯤ ꯁꯅꯥ ꯍꯨꯔꯥꯟꯕ ꯉꯝꯕ ꯁꯤ ꯀꯅꯥꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯀꯤꯁꯟ ꯀꯧꯏ ꯑꯩ ꯀꯤꯁꯟ ꯅꯣꯏꯒꯤ ꯅꯌꯥꯝꯕꯗꯨ ꯉꯁꯤ ꯉꯔꯥꯡ ꯀꯔꯤ ꯇꯧꯕ ꯎꯏ ꯀꯔꯤ ꯑꯍꯣꯡꯕ ꯎꯒꯦ ꯌꯨꯝꯁꯤꯗ ꯃꯥꯅ ꯀꯔꯤ ꯇꯧꯒꯦ ꯁꯥꯕ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯦ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯑꯗꯨꯒ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ ꯍꯣꯏ ꯃꯥ ꯉꯁꯤ ꯑꯌꯨꯛꯇꯣ ꯑꯩꯅ ꯎꯕꯗ ꯈꯤꯇꯪꯗꯤ ꯃꯥ ꯃꯁꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯎꯪꯕꯒꯨꯝꯕꯗꯤ ꯃꯥꯜꯂꯦ ꯃꯗꯨ ꯎꯪꯕ ꯅꯠꯇꯦ ꯁꯅꯥ ꯍꯨꯔꯥꯜꯂꯨꯕ ꯁꯅꯥꯗꯨ ꯍꯨꯔꯥꯜꯂꯕꯅꯤꯅ ꯀꯗꯥꯏꯗ ꯌꯣꯟꯁꯤꯒꯦꯅ ꯈꯜꯂꯤꯅꯤ ꯀꯣ ꯑꯗꯨ ꯅꯈꯣꯏꯁꯨ ꯌꯥꯝ ꯇꯠꯇꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯅꯦ ꯐꯣꯟꯗꯣ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯈꯣꯏꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯦꯙꯥꯅ ꯍꯥꯏꯈꯤꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯁꯥꯍꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯣꯏꯌꯦ ꯅꯣꯏꯅꯅꯦ ꯃꯔꯥꯜꯗꯣ ꯊꯪꯖꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯏꯟꯁꯤꯟ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯣꯛꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯩꯕꯨ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯔꯝꯕꯗꯒꯤ ꯁꯅꯥ ꯁꯥꯕꯒꯤ ꯗꯨꯀꯥꯟꯗꯨꯗ ꯌꯥꯎꯗꯨꯅ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯃꯛꯇꯤ ꯋꯥꯠꯇꯅ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯨꯔꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯍꯨꯔꯥꯟꯕ ꯅꯠꯂꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤꯅꯦ ꯏꯃꯥ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥ ꯍꯨꯔꯥꯟꯕꯗꯨ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕ ꯀꯥꯎꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯎ ꯍꯥꯏꯌꯨ ꯃꯈꯥ ꯇꯥꯅ ꯋꯥꯁꯦ ꯆꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯁꯥꯅ ꯈꯪꯅ ꯆꯪꯖꯔꯛꯄꯅ ꯐꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯨꯔꯦꯁꯀꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯃꯗꯤ ꯐꯣꯟ ꯑꯁꯤ ꯑꯣꯐ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯔꯝꯕ ꯂꯣꯀꯦꯁꯟꯗꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯇꯧꯈꯤꯕꯒꯦ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯀꯨꯞꯄ ꯃꯁꯤꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯊꯕꯛ ꯑꯃ ꯆꯠꯊꯔꯝꯃꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯨꯔꯦꯁꯀꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100ꯒ ꯈꯔ ꯍꯦꯟꯕ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯔꯒ ꯃꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟꯁꯤ ꯑꯣꯐ ꯇꯧꯗꯨꯅ ꯊꯝꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯈꯔ ꯍꯦꯟꯅ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯅꯗꯤ ꯃꯍꯥꯛ ꯁꯅꯥ ꯌꯣꯟꯕ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯊꯣꯛꯂꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯗ ꯍꯪꯈꯤꯔꯝꯃꯤ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100ꯒ ꯈꯔ ꯍꯦꯟꯅ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯇꯣꯏꯅ ꯆꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯟ ꯍꯥꯏꯈꯤ ꯁꯥꯍꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯚꯥꯕꯤ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯅꯟꯗꯤ ꯃꯈꯣꯏꯁꯦ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯐꯤꯕꯝ ꯐꯠꯇꯕ ꯑꯃꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯈꯤꯇꯪ ꯐꯤꯕꯝ ꯐꯔꯀꯥꯟꯗ ꯂꯨꯍꯣꯡꯅꯅꯕ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯅꯣꯏꯗ ꯂꯩꯕ꯭ꯔꯣ ꯁꯥꯍꯕ ꯑꯗꯨꯗꯤ ꯂꯩꯖꯗꯦ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯈꯪꯅꯖꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯗꯤ ꯅꯨꯄꯤꯗꯨꯒꯗꯤ ꯁꯥꯟꯅꯗꯦ ꯅꯝꯕꯔꯗꯨꯗꯤ ꯂꯩꯖꯗꯦ ꯌꯥꯝꯅ ꯐꯔꯦ ꯃꯈꯥ ꯇꯥꯕ ꯅꯌꯥꯝꯕꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯁꯥꯍꯕ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟꯁꯦ ꯌꯥꯝ ꯇꯠꯇꯅ ꯎꯪꯗꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯍꯥꯏ ꯐꯣꯟꯁꯦ ꯆꯠꯂꯕꯗꯤ ꯁꯥꯍꯕ ꯑꯩ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯑꯁꯣꯝꯗ ꯄꯨꯂꯤꯁ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯁꯨꯔꯦꯁꯅ ꯆꯠꯂꯝꯒꯗꯕ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯀ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ ꯁꯅꯥ ꯕꯥꯔ ꯑꯗꯨ ꯄꯨꯔꯕꯅꯤꯅ ꯂꯨꯍꯣꯡꯂꯁꯤ ꯁꯅꯥꯁꯤ ꯀꯥꯏꯊꯣꯛꯂꯁꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯁꯤ ꯑꯁꯨꯝꯅ ꯍꯣꯠꯅꯔꯤꯉꯩꯗ ꯁꯨꯔꯦꯁꯀꯤ ꯐꯣꯟ ꯑꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤꯅꯤꯠ 10 ꯔꯣꯝꯒꯤ ꯆꯥꯡꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯑꯣꯟ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯆꯪꯂꯒ ꯁꯥꯔ ꯁꯨꯔꯦꯁ ꯁꯤꯡ ꯑꯁꯤ ꯅꯨꯡꯊꯤꯜꯗ ꯃꯍꯥꯛ ꯃꯤꯅꯤꯠ 10 ꯃꯨꯛ ꯃꯥꯏ ꯐꯣꯟꯁꯤ ꯑꯣꯟ ꯇꯧꯔꯝꯃꯤ
ꯑꯗꯨꯗꯤ ꯑꯣꯟ ꯇꯧꯕꯗꯣ ꯃꯥꯒꯤ ꯂꯣꯀꯦꯁꯟꯗꯣ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏ ꯆꯠꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯍꯥꯏꯕ ꯅꯝꯕꯔꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯎ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯨꯅ ꯐꯥꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯁꯅꯥꯗꯨ ꯃꯊꯪ ꯃꯊꯪ ꯆꯠꯈꯤꯗꯨꯅ ꯁꯅꯥꯗꯨꯁꯨ ꯐꯪꯗꯕ ꯌꯥꯏ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁꯨꯔꯦꯁꯀꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯔꯦꯁꯅ ꯐꯣꯟ ꯇꯧꯕꯗꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯅꯟꯗꯤꯗ ꯀꯣꯜ ꯇꯧꯕ ꯑꯣꯏꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯦꯁꯅ ꯑꯅꯟꯗꯤꯗ ꯇꯧꯈꯤꯕ ꯀꯣꯜ ꯑꯁꯤ ꯑꯅꯟꯗꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯅꯣꯏꯒꯤ ꯑꯗꯨꯗ ꯂꯥꯛꯏ ꯃꯇꯝꯗ ꯑꯅꯟꯗꯤꯅ ꯍꯥꯏꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯏꯗꯤ ꯅꯪ ꯂꯨꯍꯣꯡꯅꯕ ꯄꯩꯁꯥ ꯂꯩꯔꯕꯣ ꯂꯩꯔꯦ ꯄꯩꯁꯥ ꯀꯌꯥ ꯂꯩꯔꯕ ꯑꯩ ꯐꯨꯔꯤꯠꯈꯥꯎꯗꯨ ꯌꯥꯎꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯨꯍꯣꯡꯅꯕꯒꯤ ꯄꯩꯁꯥꯕꯨ ꯐꯨꯔꯤꯠꯈꯥꯎꯗꯨ ꯌꯥꯎꯕ ꯈꯔꯗꯨꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯒ ꯈꯟꯅꯁꯤ ꯐꯣꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯑꯩ ꯑꯣꯟ ꯇꯧꯕ ꯐꯔꯣꯏ ꯑꯩ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯁꯨꯝꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯐꯣꯟ ꯑꯣꯟ ꯇꯧꯕꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯈꯪꯕ ꯑꯣꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯁꯨꯔꯦꯁꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁꯨꯔꯦꯁꯅ ꯀꯣꯜ ꯇꯧꯈꯤꯕ ꯅꯝꯕꯔ ꯑꯅꯟꯗꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯅꯟꯗꯤꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯑꯅꯟꯗꯤꯗ ꯍꯪꯈꯤꯔꯝꯃꯤ ꯁꯨꯔꯦꯁ ꯀꯥꯏ ꯂꯩꯒꯦ ꯁꯨꯔꯦꯁꯇꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯁꯨꯔꯦꯁ ꯀꯥꯏ ꯂꯩꯒꯦ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯤꯅ ꯈꯨꯝꯈꯤ ꯁꯥꯕ ꯁꯨꯔꯦꯁꯇꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯦꯅ ꯅꯆꯤꯟ ꯊꯤꯒꯅꯨꯅꯦ ꯅꯪꯒ ꯁꯨꯔꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯕ꯭ꯔꯣ ꯁꯨꯔꯦꯁꯀ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯆꯦꯁꯨ ꯎꯔꯦꯗꯅ ꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯃꯤꯅꯤꯠ ꯃꯁꯤꯡ ꯁꯤꯗ ꯂꯩꯔꯤꯁꯤꯅꯤ ꯆꯦꯟꯒꯅꯨ ꯁꯨꯔꯦꯁꯅ ꯅꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏ ꯁꯅꯥꯗꯨ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯟꯖꯦ ꯍꯥꯏꯒꯦ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯁꯥꯕ ꯁꯅꯥꯒꯤ ꯋꯥꯐꯝꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯧꯗꯣꯛꯑꯝꯗꯤ ꯃꯍꯥꯛ ꯂꯥꯛꯑꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯣꯟꯁꯤ ꯌꯥꯝ ꯀꯨꯏꯅ ꯑꯣꯟ ꯇꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯃꯐꯝꯗꯨ ꯂꯥꯛꯑꯒ ꯍꯥꯏꯒꯦ ꯍꯥꯏ ꯑꯗꯨ ꯁꯤꯗꯗꯤ ꯃꯍꯥꯛ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯋꯥꯁꯦ ꯌꯥꯝꯅ ꯂꯨꯁꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯔ ꯍꯥꯏꯗꯣꯛꯎ ꯀꯦꯁ ꯑꯁꯤꯗ ꯅꯈꯣꯏ ꯆꯦꯟꯅꯕ ꯇꯥꯔꯗꯤ ꯅꯈꯣꯏꯁꯨ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜꯁꯤ ꯅꯈꯣꯏ ꯐꯪꯒꯗꯣꯏꯅꯤ ꯁꯥꯕ ꯀꯅꯥꯏꯗꯒꯤ ꯁꯅꯥ ꯍꯨꯔꯥꯟꯕꯅꯣ ꯁꯅꯥꯅ ꯀꯅꯥꯅ ꯍꯨꯔꯥꯟꯕꯅꯣ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯂꯨꯄꯥ ꯂꯥꯛ 19ꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈ꯭ꯔꯦꯅꯦ ꯁꯅꯥ ꯕꯥꯔ ꯑꯃ ꯄꯨꯈ꯭ꯔꯦꯕ ꯁꯅꯥ ꯕꯥꯔ ꯑꯗꯨꯒꯤ ꯃꯃꯜ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 19 ꯃꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯗꯨꯀꯥꯟ ꯃꯄꯨ ꯑꯅꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯊꯥꯖꯩ ꯃꯉꯣꯟꯗ ꯁꯣ ꯐꯥꯎꯕ ꯄꯥꯏꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯅꯝꯃꯦꯗꯅ ꯃꯍꯥꯛꯅ ꯃꯤꯅꯝꯂꯕꯅꯤꯅ ꯃꯄꯨ ꯑꯅꯤꯗꯨꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯁꯤ ꯊꯥꯖꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯃꯥꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤꯅ ꯁꯅꯥꯁꯤ ꯃꯥꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨ ꯅꯈꯣꯏꯅ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯤꯅ ꯍꯥꯏꯈꯤ ꯑꯁꯥꯕ ꯑꯩꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯌꯥꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯤꯁꯣꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯅꯕꯗꯒꯤ ꯑꯩꯒ ꯃꯥꯒꯁꯨ ꯃꯐꯝꯁꯤꯗ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯤꯁꯣꯔꯗꯤ ꯈꯪꯂꯝꯒꯅꯤ ꯑꯗꯨꯗꯤ ꯀꯤꯁꯣꯔꯒꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯀꯤꯁꯣꯔꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯑꯁꯨꯝꯅ ꯀꯤꯁꯣꯔꯒꯤ ꯅꯝꯕꯔ ꯂꯧꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯀꯤꯁꯣꯔꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯀꯤꯁꯣꯔ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯀꯤꯁꯣꯔꯒꯤ ꯗꯨꯀꯥꯟꯗ ꯄꯨꯂꯤꯁ ꯆꯪꯉꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔ ꯏꯄꯥ ꯄꯥꯈꯠꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯄꯥꯈꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯄꯥꯈꯠꯂꯤꯗꯣ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯨꯔꯦꯁ ꯀꯥꯏ ꯂꯩꯒꯦ ꯑꯁꯥꯕ ꯈꯪꯗꯦ ꯁꯨꯔꯦꯁꯇꯤ ꯅꯍꯥꯟꯃꯨꯛ ꯂꯥꯛꯑꯝꯕꯗꯨꯗꯒꯤ ꯂꯥꯛꯇꯦꯅ ꯁꯥ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯊꯕꯛ ꯆꯤꯟꯖꯗꯅ ꯑꯩ ꯁꯤꯗ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯁꯨꯔꯦꯁꯀꯤ ꯃꯔꯝꯗ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯃꯐꯝ ꯑꯁꯤ ꯌꯧꯈꯤꯕꯒ ꯁꯨꯔꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯑꯅꯟꯗꯤꯗ ꯋꯥꯔꯤ ꯁꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀ ꯂꯣꯀꯦꯁꯟ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯅ ꯂꯩꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯒ ꯂꯥꯛꯑꯕꯅꯤ ꯍꯋꯜꯗꯥꯔ ꯃꯁꯤ ꯄꯨꯈꯠꯂꯣ ꯒꯥꯔꯤꯗ ꯄꯨꯈꯠꯂꯣ ꯆꯠꯂꯣ ꯁꯥꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯁꯥꯕ ꯑꯩ ꯀꯔꯤꯝꯇ ꯌꯥꯎꯖꯗꯦ ꯁꯥꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯦ ꯅꯪ ꯈꯪꯕ ꯈꯪꯗꯕ ꯀꯩꯁꯨ ꯌꯥꯔꯣꯏꯅꯦ ꯆꯠꯂꯨꯅꯦ ꯑꯥꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯒ ꯅꯪ ꯃꯗꯨꯒꯤ ꯃꯔꯝ ꯆꯥꯕꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯆꯠꯂꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯀꯤꯁꯣꯔ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯄꯨꯈꯤꯔꯝꯃꯤ ꯑꯃꯗꯤ ꯀꯤꯁꯣꯔꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯇꯧꯈꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯂꯨꯅ ꯇꯤꯟꯅꯕ ꯑꯃꯗꯤ ꯑꯅꯟꯗꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯍꯥꯛꯀꯤ ꯑꯁꯥꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯆꯤꯟ ꯊꯩꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯤꯁꯣꯔ ꯑꯃꯗꯤ ꯁꯨꯔꯦꯁ ꯃꯐꯝ ꯑꯁꯤꯗꯕꯨ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯣꯀꯦꯁꯟꯁꯤ ꯄꯨꯟꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯇꯒꯤ ꯈꯪꯕ ꯉꯝꯈꯤ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕꯗꯒꯤ ꯆꯞꯈꯠꯇꯨꯅ ꯀꯤꯁꯣꯔꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯒ ꯃꯈꯥ ꯇꯥꯅ ꯊꯥꯔꯗ ꯗꯤꯒ꯭ꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯦꯡꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯤꯁꯣꯔꯗ ꯈꯪꯂꯒꯅꯤ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯈꯪꯕ ꯃꯇꯨꯡꯗꯒꯤ ꯑꯀꯟꯕ ꯆꯩ ꯊꯥꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯊꯥꯖꯗꯕ ꯃꯤꯌꯥꯝꯅꯁꯨ ꯊꯥꯖꯔꯣꯏꯗꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯤꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯥꯖꯗꯕ ꯋꯥꯔꯤ ꯑꯃꯈꯛ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯤ ꯅꯣꯡꯃ ꯀꯤꯁꯣꯔꯅ ꯑꯅꯟꯗꯤ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯄꯗ ꯀꯤꯁꯣꯔ ꯑꯃꯗꯤ ꯁꯨꯔꯦꯁ ꯎꯅꯔꯝꯃꯤ ꯍꯣꯇꯦꯜꯗ ꯆꯥꯕ ꯊꯛꯄ ꯀꯣꯏꯕ ꯆꯠꯄ ꯃꯈꯣꯏ ꯌꯥꯝꯅ ꯄꯨꯜꯂꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯍꯦꯟꯅ ꯅꯛꯅ ꯇꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤ ꯀꯤꯁꯣꯔꯁꯨ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯃꯁꯨ ꯍꯥꯡꯈꯤꯔꯝꯃꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯤꯒꯤ ꯃꯩ ꯁꯦꯝꯕ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯀꯌꯥꯕꯨꯁꯨ ꯃꯍꯥꯛꯅ ꯈꯔ ꯇꯦꯛ ꯇꯧꯗꯨꯅ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯖꯕꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯤꯡꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯁꯨꯔꯦꯁꯅ ꯀꯤꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ ꯚꯥꯏ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯗꯤ ꯑꯩ ꯄꯥꯝꯂꯕꯅꯤ ꯌꯨꯝꯗ ꯏꯃꯥꯁꯨ ꯁꯣꯜꯂꯕ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤꯗ ꯏꯃꯥꯅ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯁꯅꯥꯒꯤ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯆꯠꯇꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯆꯪꯒꯗꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯁꯣꯏꯗꯅꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯑꯩ ꯍꯣꯠꯅꯒꯦꯅꯗꯤ ꯈꯜꯂꯦ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯎꯔꯤꯕ ꯁꯅꯥꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗꯗꯤ ꯑꯩꯅ ꯐꯪꯂꯤꯕ ꯇꯣꯂꯣꯞꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯕ ꯊꯛꯄꯒꯤ ꯄꯨꯏ ꯍꯥꯏꯕꯕꯨ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯎꯈꯠꯅꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯑꯆꯧꯕ ꯀꯔꯕꯥꯔ ꯑꯃ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯊꯥꯖꯗꯦ ꯅꯪꯁꯨ ꯈꯟꯗꯅ ꯌꯦꯡꯉꯨ ꯑꯩꯅ ꯌꯥꯎꯔꯛꯏꯁꯦ ꯆꯍꯤ 4 ꯐꯥꯔꯦ ꯆꯍꯤ 4 ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯄꯨꯗꯨꯅꯁꯨ ꯂꯨꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯐꯪꯂꯤꯕ ꯄꯩꯁꯥꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯍꯥꯏꯈꯤ ꯑꯗꯨ ꯑꯣꯏꯔꯒ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯣ ꯀꯩꯅꯣ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣ ꯆꯥꯎꯈꯠꯄ ꯌꯥꯕ ꯑꯃ ꯇꯧꯔꯣ ꯅꯪ ꯑꯗꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯅꯤ ꯑꯗꯒꯤ ꯑꯅꯟꯗꯤꯁꯨ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯊꯥꯖꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯑꯃꯨꯛ ꯍꯌꯦꯡ ꯃꯊꯥ ꯁꯥꯅꯤꯗꯣ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯅꯕ ꯇꯧꯔꯣꯗꯅ ꯕꯤꯖꯤꯅꯦꯁꯄꯨꯗꯤ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯈꯔꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯅꯗꯤ ꯑꯩ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨ ꯅꯪꯅ ꯁꯤꯗ ꯑꯃ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏꯒꯤ ꯁꯤꯗꯩꯗ ꯕꯥꯔ ꯑꯃ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯕꯥꯔꯗꯨ ꯅꯪꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯣꯡꯅ ꯂꯧꯕ ꯌꯥꯅꯤ ꯑꯗꯨ इबानी खाइनरगा लौरुसिदना इबानी खाइरगा लौरगा बारदो हांगागा अदुदगी फंगबो पैसादो तुंगसलगा इबानी तंखाइ तंखाइ येनरसे अदुगा आइजो लोहोंगनबो होनरगे नंगसु सिगी दुकान सि तो अदुगा बारदो इबानी पुन्ना थबक तौमिनरसे इचिने नाउदगी हेने इबानी लुना तिनरिसिबो इबानी पुन्ना तौरसि केदरगे मतमदुदा किशोरना हाइके अदुबुदी याबादो थबक सुई हाइबगिसु थोकपा सेलसु खजिकता फंगबा अदु सुमाइन तौसे अइना हाइबा बारदुदी मचानी यामना पिकपा अदु अचौबा बार अमा लई नोंगमदा लुपा लिसिंग निफु यांखै प्रॉफिट ने हाइको अइना हाइसे करिगुम्बा मतमददी कुमै हराउगी मतमददी यामना सिखरबा मफमनि अदु नंगसु कइगेनो खरति हंगोदना नोइगी सनागी दुकानगी मपुदुदा नंगोंदा पैसा खरा थंगबियो हाइबो खोपे यारोइद्रो मतमदुदा सुरेशना अस्कदाइ देनोदा अइना दुकानदगी तोके हाइबसिबोबा मोइ यागदबा मानदे मरमदी दुकान सिगे अयामबा दायित्वसे अइना लोइना लौइ अदुबु अइ सुमाइ सुम लेबदि यारोइ अइसु इसागी ओइबा म सेमद्रगदि मखोइगी मदु येंगदना लेबे यारोइदबनिना करिनोमदि तौसि नंजु वादो हौदोरौदना मतमदुदा किशोर नाइक करिनोने नवाइ सनागी दुकान लेरगबु नंगना करी अवाटपा लेगे सुमाइ तौरो नोइगी लोकरदे सना लुपा लेत्रो अदुदगी नोइगी मपु अनिदु खंगनदना सना मचेत अमा पुथोरो अदुगा सोमदा पुरगा सनादु योंथोगा इबानी बार अचौबसे लौरसे बार अचौबसे लौरदी नोंमदा लाकदबा पैसा मयामसे यामना लाकनी मतमदुदा सुरेशना करिनो किशोर नंग हाइदुबो अइदि अइगी पुन्सिदा हुरानबा हाइबा थबकसे अइ मसिदा नतना अइ ओइदबा हाइबसिसु इंगांगत्रे यादे अइबु हिंगनबा लंबी पिबिरिबा दुकानगी मपु अनिदुदा अइना मिनम हाइबसे अइना पामदे मतमदुदा किशोर नाइकी अस्बाइ नंगजे पंगरे हुरालजी मांगता हलजी हाइबा नतिमी नंगी लोकरदुदा सना लुपादी मयाम लेरंगनीदना सिदैदा इंटरेस्ट खरा पिकना सिदैदा पोतु थम्मगा सनादु थम्मगा इंटरेस्ट खरगा पीरगा कोई करबासे चावहनजे हाइबनी बार अचौबजे लहौजे अदुगा नोंमदा लुपा लिसिंग निफु यांखै सिलेबनिना सुम तुंगजलकांदा था अमददि नंग कयाम ओइनि खंगो नोंमदा लिसिंग यांखै लाओ था अमददि लुपा क्यानो अमुक सनादु हंतोगा नंगना अमुक चलगा नोइगी लोकरदुदा सना थम्मगा मोइद्रो हुरानजे हाइबा नतिमी खजिक्तंग सना मचेत अमतंग नंग लोकरदुदा लेरिबा सना मयामदुदगी मचेत अमा पुरकपा ngамद्रदि लोइरे अदुग यामना लेरिबा सना नोंगोंदा लोइ सिना लेरिनी अदु नंगना अदु भावबा नंगना ngамद्रगदि पुरा लोइरेनी मतमदुदा सुरेशु महाकी पुंगदो वखल अमा लाखि नंगना हाइबा प्लान सि यादि आइसे लोकर अदुदा लेरिबा सना सिंगसे ग्राम मसिंग अमदि सना मसिंग सना लेरिबा पुनमक्से मागी नंबर दो लोइन चटपा ngakतनि अदु चही मरी सिदा अदुमक लेंगदना लेरकपा सनासो अदुमक याउरि अदुबु अखोइना सिजनगदोरिबसिदि मतम खरगिनी था खरगिनेबा अदुरगदि सनासि लौथोगा अखोइना दुकानसे लौरबा अदुरदि इबानी नोंमदा पैसासि तंखाइ येनरबा अदुगा सना सिंगबबोदि इबानी सेंदोइजु हुनमिनरगा सनासि याइ भाई नंगी प्लान सि याइ अस अदुबु किशोर करिगुम्बा प्लान सिना सोइरदि अइदि लोइरे अइदि पुरा मपु अनिदुना एंगोंदा थाजबा थमिसिदि अरोइबिनी अरे भाई नंगना किमनग्रे वानी हुरालगा मांगता हंजे हाइबा नते
ꯅꯪꯅ ꯆꯥꯎꯈꯠꯄꯗꯨ ꯎꯔꯀꯥꯟꯗꯗꯤ ꯍꯌꯦꯡ ꯁꯅꯥꯗꯣ ꯑꯗꯨꯝ ꯊꯝꯕꯤꯈ꯭ꯔ ꯂꯣꯏꯔꯦ ꯅꯪꯅ ꯆꯥꯎꯈꯠꯄ ꯎꯔꯀꯥꯟꯗꯗꯤ ꯃꯣꯏꯁꯨ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯊꯥꯒꯠꯀꯗꯧꯔꯤꯅꯤ ꯑꯗꯨ ꯅꯠꯇꯗꯤ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯗꯣꯔꯤꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯂꯥꯏꯔꯒ ꯄꯠꯇꯠꯂꯒ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯀꯥꯟꯅꯔꯣꯏ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯅꯤ ꯅꯪꯅ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯔꯛꯏꯗꯣ ꯌꯥꯝ ꯀꯨꯏꯔꯦ ꯅꯁꯥꯒꯤ ꯑꯣꯏꯕ ꯀꯔꯕꯥꯔ ꯑꯃ ꯈꯜꯂꯣ ꯑꯗꯨ ꯆꯠꯁꯦ ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯁꯦꯝꯒꯗꯕ ꯌꯥꯝ ꯂꯩꯍꯧꯋꯦ ꯑꯗꯨ ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯅꯪ ꯁꯤ ꯄ꯭ꯂꯥꯟꯁꯦ ꯍꯧꯗꯣꯛꯑꯒ ꯂꯥꯛꯑꯣꯀꯣ ꯑꯁꯨꯝꯅ ꯁꯅꯥ ꯄꯨꯊꯣꯔꯛꯅꯕꯒꯤ ꯋꯥꯐꯝꯁꯤ ꯀꯤꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯑꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯗ ꯑꯔꯥꯟꯕ ꯇꯧꯖꯔꯛꯇ꯭ꯔꯤꯕ ꯃꯤꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯑꯃꯠꯇ ꯉꯥꯡꯂꯛꯇ꯭ꯔꯤꯕ ꯂꯥꯏꯔꯕ ꯃꯆꯥ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯈ꯭ꯔꯕ ꯁꯨꯔꯦꯁꯅ ꯀꯤꯁꯣꯔꯒꯤ ꯋꯥꯐꯝꯗꯒꯤ ꯁꯅꯥ ꯑꯁꯤ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯆꯞ ꯆꯥꯅ ꯂꯦꯞꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗ ꯈꯟꯈꯤ ꯑꯩꯅ ꯁꯅꯥ ꯑꯁꯤ ꯂꯧꯊꯣꯛꯄꯅꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯁꯅꯥ ꯑꯁꯤ ꯑꯃꯨꯛ ꯍꯥꯞꯆꯟꯒꯗꯕꯅꯤꯅ ꯃꯁꯤ ꯍꯨꯔꯥꯟꯕ ꯀꯧꯗꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯤꯁꯣꯔꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯌꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯈꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯂꯤꯁꯇ ꯀꯤꯁꯣꯔꯅ ꯂꯤꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯊꯤꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯁꯅꯥ ꯕꯥꯔ ꯑꯗꯨ ꯄꯨꯗꯨꯅ ꯀꯤꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯀꯤꯁꯣꯔꯅ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯈꯤ ꯁꯨꯔꯦꯁꯅ ꯀꯤꯁꯣꯔꯗ ꯍꯥꯏꯈꯤ ꯚꯥꯏ ꯑꯩ ꯂꯥꯛꯑꯦ ꯑꯗꯨ ꯃꯁꯤ ꯌꯥꯝ ꯀꯨꯏꯗꯤ ꯀꯨꯏꯍꯟꯒꯨꯝꯁꯤꯀꯣ ꯑꯩ ꯁꯅꯥꯗꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯒ ꯄꯨꯔꯒ ꯂꯥꯛꯑꯦꯅꯦ ꯌꯦꯡꯉꯣ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯅꯪꯅ ꯄꯨꯔꯛꯂꯤ ꯁꯅꯥꯁꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯄꯨꯔꯛꯏ ꯁꯅꯥꯁꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯔꯣꯏ ꯑꯗꯨ ꯑꯩꯅ ꯄꯨꯔꯛꯏꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯈ 3 ꯅꯠꯇꯦ ꯂꯥꯈ 4 ꯑꯗꯨꯁꯨ ꯅꯠꯇꯦ ꯂꯥꯈ 9 ꯑꯗꯨꯁꯨ ꯅꯠꯇꯦ ꯂꯥꯈ 19 ꯂꯥꯈ 19 ꯑꯗꯣ ꯂꯥꯈ 19 ꯃꯛꯇꯤ ꯁꯤꯟꯅꯒꯨꯝꯁꯤ ꯅꯪꯅ ꯍꯥꯏꯕ ꯕꯥꯔꯗꯨ ꯂꯧꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯌꯥꯝꯕꯗꯤ ꯊꯝꯈꯤꯁꯦ ꯑꯩꯈꯣꯏ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯋꯥꯅꯤ ꯑꯗꯨꯒ ꯕꯥꯔꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯣ ꯑꯗꯨꯅ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯍꯟꯖꯟꯈꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯄꯨꯗꯣ ꯕꯤꯀꯦꯁ ꯑꯃꯗꯤ ꯙꯅꯕꯤꯔ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯅꯤꯗꯨꯅ ꯑꯩꯕు ꯊꯥꯖꯕ ꯃꯥꯡꯍꯟꯕꯗ ꯑꯩ ꯄꯥꯝꯗꯦ ꯇꯁꯦꯡꯅꯃꯛ ꯑꯩ ꯁꯅꯥꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯋꯥꯏꯕꯅꯤ ꯃꯁꯤꯃꯛꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯏꯕꯥꯅꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯍꯟꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯁꯅꯥꯁꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯍꯥꯞꯆꯜꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯪꯉꯣ ꯑꯗꯨꯅ ꯆꯠꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯃꯐꯝꯗꯨꯗ ꯃꯤ ꯎꯅꯔꯨꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯅꯪ ꯁꯅꯥꯗꯤ ꯑꯝꯇ ꯌꯦꯡꯒꯦꯗꯅ ꯁꯦ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯋꯥꯎ ꯁꯤꯗꯤ ꯏꯃꯥꯅ ꯄꯨꯕꯗꯤ ꯎꯗ꯭ꯔꯤꯍꯦ ꯂꯨꯝ ꯂꯨꯝ ꯂꯥꯎꯋꯦ ꯑꯁꯦꯡꯕ ꯁꯤꯗꯤ ꯂꯨꯄꯥ ꯂꯥꯈ 19 ꯌꯥꯝꯈ꯭ꯔꯦꯗ ꯁꯤ ꯄꯩꯁꯥꯁꯦ ꯑꯗꯨ ꯆꯠꯁꯤꯜꯂꯛꯑꯣ ꯍꯣꯇꯦꯜꯒꯤ ꯃꯄꯨꯗꯣ ꯑꯩ ꯎꯅꯅꯕ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃꯗ ꯃꯈꯣꯏꯅꯤ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯂꯝꯕꯤꯗꯨ ꯁꯥꯡꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯑꯣꯏꯔꯛꯈꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯦꯁꯅ ꯍꯥꯏꯈꯤ ꯀꯤꯁꯣꯔ ꯀꯗꯥꯏꯗꯅꯣ ꯅꯪ ꯍꯣꯇꯦꯜꯒꯤ ꯃꯄꯨ ꯂꯩ ꯍꯥꯏꯁꯨ ꯑꯣꯟꯊꯣꯛ ꯂꯥꯞꯈ꯭ꯔꯦꯗ ꯚꯥꯏ ꯌꯧꯔꯦ ꯁꯤꯗ ꯑꯩꯅ ꯂꯩꯔꯝꯃꯣꯅ ꯍꯥꯏꯕꯅꯤ ꯑꯁꯤꯗ ꯏꯕꯥꯅꯤ ꯀꯨꯝꯃꯗꯧꯅꯤ ꯇꯨ ꯑꯥꯗ ꯅꯨꯄꯥ 2 ꯂꯩꯔꯦ ꯑꯣꯇꯣ ꯒꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯤ ꯑꯃꯇ ꯎꯅꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯀꯨꯝꯂꯝꯃꯤ ꯑꯃꯗꯤ ꯃꯤꯑꯣꯏ 2 ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯀꯤꯁꯣꯔꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯗꯨꯗ ꯍꯥꯏꯈꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯁꯨꯔꯦꯁ ꯍꯥꯏꯗꯣ ꯁꯅꯥꯒꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯕꯥꯔꯗꯨ ꯂꯧꯔꯗꯧꯅꯤ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨ ꯆꯠꯂ ꯁꯥꯟꯅꯔꯁꯤꯅꯦꯀꯣ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏ 2ꯗꯨꯅ ꯍꯥꯏꯈꯤ ꯆꯠꯁꯤ ꯋꯥꯔꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯝꯕꯤꯁꯤꯗ ꯁꯥꯟꯅ ꯌꯥꯗꯒꯦ ꯑꯩꯈꯣꯏ ꯕꯥꯔꯗꯨꯒꯤ ꯆꯪꯒꯗꯕ ꯆꯦ ꯗꯤꯜꯅꯆꯤꯡꯕꯗꯨ ꯂꯣꯏꯅ ꯏꯊꯣꯛꯅꯔꯁꯤ ꯑꯗꯨꯒ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯁꯨꯔꯦꯁ ꯑꯃꯗꯤ ꯀꯤꯁꯣꯔ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ 2ꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯝꯍꯥꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯈꯤꯔꯝꯃꯤ ꯂꯝꯍꯥꯡ ꯑꯗꯨ ꯁꯨꯝ ꯆꯪꯕ ꯃꯇꯝꯗ ꯈꯣꯡꯅ ꯁꯥꯡꯅ ꯆꯪꯂꯝꯃꯤ ꯑꯃꯗꯤ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯦꯁꯅ ꯍꯥꯏꯈꯤ ꯀꯤꯁꯣꯔ ꯂꯝꯍꯥꯡꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯍꯣꯇꯦꯜ ꯀꯗꯥꯏꯗꯒꯤ ꯕꯥꯔꯅꯣꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏ ꯂꯝꯕꯤꯁꯨ ꯑꯣꯟꯅꯕ꯭ꯔꯣ ꯑꯁ ꯅꯠꯇꯦ ꯅꯪꯁꯦ ꯀꯤꯈ꯭ꯔꯕꯣꯅꯦ ꯅꯪꯁꯦ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯁꯨꯔꯦꯁ ꯅꯊꯃꯣꯏꯁꯦ ꯑꯗꯨꯝ ꯏꯄꯪ ꯄꯪꯖꯔꯗꯅꯕ ꯌꯦꯡꯉꯨ ꯁꯤ ꯖꯪꯒꯜꯁꯤ ꯂꯝꯕꯤꯁꯤ ꯐꯠ ꯐꯥꯎꯗꯣꯛꯑꯣ ꯁꯤ ꯂꯩꯔꯦ ꯁꯤꯗꯩ ꯎ ꯀꯥꯟꯗ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯁꯤ ꯃꯐꯝꯗ ꯂꯩꯁꯦ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯨꯝ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯠꯈꯠꯂꯛꯄ ꯃꯇꯝꯗ ꯁꯨꯔꯦꯁꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯈꯤꯔꯝꯃꯤ ꯑꯃꯗꯤ ꯀꯤꯁꯣꯔꯗ ꯍꯥꯏꯈꯤ ꯀꯤꯁꯣꯔ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯖꯪꯒꯜꯒꯤ ꯃꯅꯨꯡꯁꯤꯁꯨ ꯐꯅꯌꯥꯝ ꯁꯥꯡꯁꯤꯜꯂꯦ ꯀꯔꯤꯅꯣ ꯉꯁꯤ ꯅꯪ ꯇꯧꯏꯁꯤꯕꯣ ꯂꯥꯛꯑꯣ ꯚꯥꯏ ꯂꯥꯛꯑꯣ ꯈꯣꯡꯀꯥꯞ 2ꯗ ꯉꯥꯏꯔꯦꯁꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯈꯣꯡꯀꯥꯞ 2 ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯂꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯦꯁꯅ ꯍꯥꯏꯈꯤ ꯀꯤꯁꯣꯔ ꯁꯤꯗꯤ ꯀꯔꯤꯅꯣ ꯁꯤꯗ ꯅꯪ ꯍꯣꯇꯦꯜꯅꯦ ꯑꯗꯥꯏꯅꯦ ꯁꯤ ꯀꯔꯤꯅꯣ ꯑꯔꯦ ꯁꯨꯔꯦꯁ ꯑꯄꯪꯕꯣ ꯁꯤꯅꯤꯅꯦ ꯍꯣꯇꯦꯜ ꯍꯥꯏꯗꯣ ꯁꯤꯒꯤ ꯀꯣꯝꯁꯤ ꯃꯅꯨꯡꯗ ꯉꯁꯤꯗꯒꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯗꯧꯕ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄ꯭ꯂꯥꯟꯗ
nangna thore hojikti wana leramba isi nungayu haini sona tamai aduna ngasidagi nang leba manung sita nungai na tumo ai su yamna ware ai ngasidagi di nungai ba mi mo oirage matamadu da Suresh Naik nang ai tinaba imana bani ko isin inau dagi hena inong da thajaba thamani hayo se nang na chin hayo se phagi tawbane ba hayo ba tholiba thawdok se nang phagi ni amukta hayo ba se nang na haibadagi ai punsi da huran ba tawjarakti ba ai gi dukan mapu du dagi aina sanasi puduna la edana mafam masi yoroga ibani business tokse harga nang na hauji khata nang na khali wakhan se karino se phagi ni hayo se phagi ni hayo ba are Suresh nang dei gi lang da thuro ba chekla ni upai le ro hojikti ha ai su nungai te nang gumba apaba marup amang asidagi kainaraga ni haibase asumna hiring ede khanghoduna tungda lepliba nupa ani dugi manungda amana yotchai amak satorokna Suresh ki makokta kan kiram amadi Suresh ki makok kairuduna kom adugi manungda tasin kiram asumna makoi ahumna Suresh ki masada lebak singdu kupsinduna kom adugi manungda Suresh phumjin kiram wari sing ase Kishorna police ki third degree method sijanuduna hanglakpa wahang pakhumda khumkiba wafam Kishor ki wafam taraba matungda हारिबा जंगल अदुदा सुरेश की असीबा हक्सांग लैब्रा हाइदुना किशोर पुदुना मफम अदुदा पुलिस की टीम चटकी अमदी मफम ताहनकी अमदी मफम अदुदगी सुरेश की असीबा हक्सांग लौखटकी अमदी किशोर बु मखा ताना वहंग पहंग तौलम मतुंगदा सना अदु कदाइदि योनखरे करी लमदि योनखरे हाइबा मखोइना वहंग पहंग सथकी मसिगी मतुंगदा सना अदुगी लैरकपगी बिल याउदे हाइदुना मनाक नकपा सना योनबा दुकान अमदा सुमनतंगी लाख अहुमदा योनथोकलमी सना लैरुबा दुकान अदुसु पुलिसना खानगी रिसिप याउदना सना लैबगिदमक फारम असुमना मथंग मथंग मरा लैबसिंग लोइना फागतकी अमदी सुरेश के दुकान गी मपु बिकेस अमदी धनबीर पुलिसना कौकी नखोइगी सनादो लैरे चे चांग खरदि सोइ तौनगदब लैरे मसिगी मतुंगदा सनादो दम लौबा यारनी मतमदुदा धनबीरना हाइकी इंस्पेक्टर हौजिकसु सना से सुरेशना हुरान मन हाइबसे कोइ थाजद्री सुरेश के असीबा हक्सांग एखोइना उरबसु सना से सुरेश मगनु हुरालंगने हाइबसे कोइ थाजद्री महाकी इंग तप मतौ नुंगसिरबा महाकी इमुंग मनु महाकी लाइरबी ममा अमदी मनाउ नुपा कयाम वाजै माना दुकान असिदा याउदना खोइगी दुकान असे चौखननबो होनरम्बा फत्रबा मियोय असे थेंगनरुबदगी महाकी मचिंदगी महाकना तौखिबो ओइरगसु ngasi makse सुरेशना खोइगी दुकानदगी सना असे लौथोखिबने हाइबसे इंस्पेक्टर अखोइना थाजबो ngamdri मसिनि ngasi केस असे थमोइ सेंगना लैजरम्बा सूबा नोंबा तौरगा हिंगननबो होनबा ताइबंग मियोइबगी लंबी असिदगी इसाना थमोइ सेंगना होनजबा हाइबसिदगी करिगुम मत लैति असंब लंबी थीदुना हेना पैसा पाइननबो होनबा मीगे अरंग अराक उरगा अरंग अराक मतौ तमनबो होनबदा आइना शॉर्टकट लंबी थीबा तारबदी आइनि हिंगलिबा पुंसी असिदसु शॉर्टकट अमा लागतुना सांगनि हिंगदबदु टेंशन बा हाइबसिदि सोइद्रबन मियोइबा मो ओइना ताइबंग पानसिदा मी ओइना मा हिंगलबदी थमोइ सेंगबा सेंगना चटपा अचुंब गांगबा मियोइबा अमना मियोइबगिदमक mateꯡ पांगबा सूबा नोंबा कनबा आइनि हिंगलिबा पुंसी असिदगी हुमांग मनतना चाबा हाइबसिदगी नुंगाइबा अमता लैते हाइबसि ताबिरिबा मियाम पुनमंगना हेना खंगलबा वाफम गातन ngasi phawbada aru ahen pamluba migi mapot maran pamluba ngai hakki nungaibadudi phangkhiba yai madugi poloidi kanasu ngasi phawba aphobo oikhidri asamba lambi thurubada hena naksinki hena asibabu naksin lawki masini ngasi gi case asidagi akoina tamgadaba thawdokte ama khaktani paradi chama chamani tambiu tabiu crime reports ki thorom sing ngasi gi damaktadi James Haigurjamna thorom ase loisin jabagi ayabadu lokjari mathangi episode amada mo ngaijarumgi खुरुमजरी नुपी आंगांसिंग द थोकलिबा तोंगान तोंगान बा मणिपुर खक्त नतना इंडिया की काचिन कोया अमदी अंगकपो क्राइम सिंग असे अखोया वारी ओइना तमजोदुन मियामदा खंगन जनन होना जबदुगुंबा प्रोग्राम अमनी क्राइम रिपोर्ट्स अहान ममक्ता द क्राइम रिपोर्ट्स यांखै तरुक सुबा तंका कसिबु ताबिरिबा सिंगबु जेम्स हाइगुरजमना तराम नोकचरी ngasisu puduna laksari tonganba crime reports miyamda tahan jakriba casing asiga khajiktam khenaba case amakha thaudok ase Uttar Pradesh ki mafam amada thokiba thaudok amani English singani taraga mari mafam ase Muslim singna khundaba mafam amani mafam aduda leiba Kabarstan amada angang ani khakna chen chongduna sanarami amadi Kabarstan adugi u makhong amada leisabi pungkak pharabi Sahenas amadi mahakki mabung Riyaz makhoi anina karigum khar chana thaknaba thong thakpagi mawongda torami angang sing aduna Kabarstan aduda chen chongduna sanariba adu makhoigi manau nupa Anis amadi Amirni Kabarstan haiba mafam ase
ꯃꯤꯑꯣꯏꯕꯅ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯅꯅꯕ ꯃꯣꯡꯐꯝ ꯑꯃꯅꯤ ꯃꯣꯡꯐꯝ ꯑꯁꯤꯗꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯅꯥ ꯀꯅꯥ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯌꯥꯔꯦꯛꯇꯨꯅ ꯂꯩꯅꯕꯒꯦ ꯍꯥꯏꯔꯤꯕ ꯀꯕꯔꯁꯇꯥꯟ ꯑꯁꯤꯗ ꯑꯉꯥꯡ ꯃꯔꯤ ꯑꯁꯤ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯁꯨ ꯑꯗꯨꯃꯛ ꯎꯈꯣꯡ ꯑꯗꯨꯗ ꯐꯤ ꯃꯆꯦꯠ ꯈꯔ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯕꯔꯁꯇꯥꯟ ꯑꯗꯨꯗ ꯑꯉꯥꯡ ꯃꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯏꯪ ꯑꯁꯥ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯅꯅꯕ ꯂꯩꯔꯝꯗꯦ ꯁꯥ ꯁꯟ ꯐꯥꯎꯕꯅ ꯂꯩꯕ ꯉꯝꯂꯔꯣꯏꯗꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯔꯤ ꯑꯗꯨꯒꯤ ꯃꯄꯨꯟꯁꯤ ꯑꯁꯨꯝꯅ ꯂꯦꯜꯂꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯑꯃꯠꯇ ꯂꯥꯛꯈꯤꯔꯝꯗꯦ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔ ꯊꯣꯡ ꯊꯥꯛꯇꯨꯅ ꯑꯗꯨꯃꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯀꯕꯔꯁꯇꯥꯟꯁꯤꯗ ꯃꯈꯣꯏ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯌꯥꯝꯅ ꯇꯝꯖꯒꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯟꯆꯥꯌꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤ ꯗꯤꯞꯊꯤ ꯒꯨꯞꯇꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯖꯣꯏꯟ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯟꯆꯥꯌꯠꯀꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯏꯈꯤ ꯑꯁ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯤꯗꯤ ꯃꯥꯒꯤ ꯃꯕꯨꯛꯁꯨ ꯈꯪꯗꯦ ꯑꯗꯣ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯃꯤ ꯃꯁꯤꯡ ꯍꯟꯊꯈꯤꯕ ꯃꯤ ꯁꯤꯕ ꯅꯥꯕꯒꯤ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯏꯔꯤꯕꯁꯦ ꯃꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯄꯟꯁꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯗꯤꯞꯊꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯂꯝꯃꯤ ꯑꯃꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯅꯣꯏ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯀꯔꯤ ꯇꯧꯔꯦ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤ ꯄꯣꯛꯄ ꯁꯤꯕ ꯑꯃꯗꯤ ꯃꯤ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯆꯨꯝꯅ ꯐꯖꯅ ꯑꯗꯨꯝ ꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯦꯗꯥꯝ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯃꯤꯑꯣꯏ 12ꯗꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ 12ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯁꯤ ꯍꯤꯡꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯆꯟꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯕꯨ ꯃꯤ ꯃꯁꯤꯡ ꯄꯥꯕꯗ ꯀꯔꯤꯒꯤ ꯃꯈꯣꯏ ꯃꯔꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯃꯦꯗꯥꯝ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯄꯟꯆꯥꯌꯠꯅ ꯃꯌꯥꯝꯅ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯁꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯄꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ꯭ꯔꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯕ꯭ꯔꯕ ꯑꯩ ꯂꯩꯔꯤꯉꯩꯁꯤꯗꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯌꯥꯔꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯅꯥꯅꯣ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯦꯗꯥꯝ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯂꯣꯏꯔꯒ ꯃꯦꯗꯥꯝ ꯃꯐꯝꯗꯨ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯁꯦꯡꯅ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯑꯣ ꯐꯔꯦ ꯊꯕꯛꯁꯦ ꯈꯔ ꯁꯦꯡꯅ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯇꯧꯗ꯭ꯔꯕꯗꯤꯅꯦ ꯃꯁꯤꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯁꯔꯀꯥꯔꯅ ꯂꯥꯏꯔꯕꯒꯤꯗꯃꯛ ꯄꯤꯊꯔꯛꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯁꯔꯀꯥꯔ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ प्रजा मियामगिदमक कानबा स्कीमसिंगसे पिरक्पा मतमदा अयाम मतमदा प्रजादा यौददना तोंगान तोंगान फुरिखाउदा कयादा यौखिदना ngasi फाउबदा लाइरबना फंगफम थोकपा हक कया फंगदना लेरिबनिने अखोइना थबक सेंगना सुमना तौरबदिने लोइनमक लाइरबगी फंगफम थोकपा हकसिंगसे लोइना फंगनगदबन अखोइ कनाना कनानो अखोइ थिबा यादे थबक याम सेंगना तौगदबनि हाइबसिनिको असुमना दीप्ति गुप्तना हाइरम मसिगी मतुंगदा ऑफिस लोरम मतुंगदा मखोइगी स्टाफ अनिगा कबरस्तान अमदा दीप्ति गुप्ता गा लोइना पुन्ना चलम अमदी कबरस्तान दु लेरिबा अंगांग मरी अदु लापतकना मखोइना मसक ताकलम मैडम तु आदा लेरि मखोइ मयाम मरकसिदगी खितंग चावबसिना रियाज कौवे मसिगी हेक मथंगदा लेसाबी पुंगक फाबसिना सहनाज कौवे अदुगा अंगांग अनि आदा चेन सानरिसिना अनिस अमदी अमेल मखोइसे मफमसिदा लेबा थामंगा खरे हेल व्हाट थामंगा करिगिदमक्तो मखोइबु कबरस्तान से कनाना लेहेलिनो मैडम मसिदे खोइना हाइरुबंगा मनति एखोइना फना कने येले अदुबु खुंगंग असिदा लेरिबा प्रजा मयाम पुनमंगना पंचायत की मीटिंग अमा तौरबा मतुंगदा पंचायतना लेपखिबा वारेबनि करिनोने हाइसिबो पंचायतना मीबु कबरस्तानदा लेगदबनि हाइना लेपे हाइसिबो मसिगी थबकसे मसि यारोइको मसे हयेंग आयोंगनरगने वाथोकनि मैडम मखोइगी ममा मपादो लेखिद्रे मखोइगी ममा मपान लेखिदबा मोंफम अदुगी मनाक्ता होबो उ पाम्बी मसिगी मखोंगदनि मोइबु लेहेलिबसि मखोइगी चाना थंगनबदि कमाय तौरिबा कनाना पिरिबा मफम असिदबु नुमिदांगदा करमना लेरिनोबा मैडम मखोइगी मपन अमा ले मपनदुना मखोइगी चाना थंगनबगी दायित्वसि महांगना लौगे हाइदुना मखोइगी चानबा थंगनबसि खरा खरा मखोइगी ममाबोंना मफमसिदा थिलागा मखोइना मफमसिदा इसिंग अमदि सिंग थिरगा दुम थोंगगा चाजबन थोकना येंगबा ngमखिद्रबा पोनिदा अदुबु अखोइना करि हारुनी मयामना पंचायतना लेपखिबा वारेबनिना अस मसिगी थबकसिदि येंगबा ngमदे मियोबगी थमोइदा कनानासु खांगबु ngम थबक नते दीप्ति गुप्ता हाइक मखोइगी ममा मपादी कमाय तौरसिबनो मखोइगी ममा मपादो HIV मखोइनिदो लाइना सिना नाबदगी लेखिदबन व्हाट ममा मपाना HIV नारगा मसा सिंगबु कबरस्तानदा लेगेदबनि हाइबसिबु कनाना लेपलिबा मदुगी वाफमसे कनाना लेपलिनोबा
ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ꯭ꯔꯣ ꯃꯗꯨꯒꯤ ꯐꯣꯜꯗ ꯅꯈꯣꯏ ꯈꯪꯅꯕ꯭ꯔꯕ ꯃꯦꯗꯥꯝ ꯑꯗꯨꯁꯨ ꯈꯪꯗꯦ ꯀꯅꯥꯝꯇꯅ ꯃꯈꯣꯏꯕꯨ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯦꯛꯇ ꯂꯦꯞꯅꯈꯤꯕ ꯋꯥꯐꯝꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯃꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯧꯔꯒ ꯑꯝꯇ ꯊꯤꯒꯠꯍꯟꯗꯕ ꯌꯥꯔꯣꯏ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ HIV ꯄꯛꯑꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯈꯪꯕ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯃꯈꯣꯏ ꯊꯥꯡꯉꯩ ꯁꯦꯡꯅ HIV ꯇꯦꯁ ꯇꯧꯔꯒ HIV ꯑꯣꯏꯔꯝꯂꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯅꯅꯕ ꯁꯔꯀꯥꯔꯅ ꯁꯤꯜꯂꯤꯅ ꯁ꯭ꯀꯤꯝ ꯀꯌꯥꯃꯔꯨꯝ ꯄꯥꯏꯈꯠꯂꯤꯕ ꯑꯁ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯃꯔꯤ ꯂꯩꯅꯕꯗ ꯊꯤꯍꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯤꯞꯇꯤ ꯒꯨꯞꯇꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛ ꯑꯣꯐꯤꯁꯇꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯖꯤꯖ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯗꯤꯞꯇꯤ ꯒꯨꯞꯇꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯈꯤ ꯑꯖꯤꯖ ꯉꯁꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯦꯁ ꯑꯃꯈꯛ ꯎꯔꯦ ꯀꯕꯔꯁꯇꯥꯟ ꯑꯃꯗ ꯏꯃꯨꯡ ꯑꯃꯒꯤ ꯑꯉꯥꯡ ꯃꯔꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄꯟꯆꯥꯌꯠꯅ ꯋꯥꯔꯦꯞ ꯇꯥꯔꯒ ꯎꯈꯣꯡ ꯑꯃꯗ ꯄꯨꯂꯞ ꯑꯍꯤꯡ ꯂꯦꯛꯍꯜꯂꯤ ꯊꯥ 5 ꯈꯔ ꯍꯦꯜꯂꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ ꯃꯈꯣꯏꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇꯨꯗ ꯑꯉꯥꯡꯁꯤꯡꯗꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄꯟꯆꯥꯌꯠꯅ ꯋꯥꯔꯦꯞ ꯇꯥꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏ ꯑꯗꯨ ꯅꯪꯒꯤ ꯈꯕꯔꯒꯤ ꯑꯥꯔꯇꯤꯀꯜꯗꯨꯗ ꯋꯥꯐꯝꯁꯦ ꯍꯥꯞꯂꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯃꯨꯛꯇ ꯌꯦꯡꯅꯅꯕ ꯍꯣꯠꯅꯁꯤꯔꯥ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯅꯤꯅꯦ ꯑꯉꯥꯡ ꯃꯔꯤ ꯑꯗꯨꯅ ꯀꯕꯔꯁꯇꯥꯟꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯑꯏꯪ ꯑꯁꯥ ꯑꯃꯗꯤ ꯅꯣꯡ ꯆꯨꯔꯛꯂꯒꯅ ꯀꯔꯤ ꯑꯣꯏꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯖꯥꯠꯂꯣ ꯀꯅꯥꯝꯇ ꯍꯥꯏꯗꯦ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯄꯨꯕꯗ ꯉꯥꯏꯔꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯄꯟꯆꯥꯌꯠꯅ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯁꯤ ꯈꯔꯗꯤ ꯋꯥꯀꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯀꯦ ꯏꯃꯥꯅ ꯀꯔꯤꯝꯇ ꯋꯥꯕꯤꯔꯣꯅꯨ ꯑꯩ ꯃꯔꯤ ꯂꯩꯅꯕꯒꯤ ꯅꯥꯀꯣꯡꯗ ꯁꯣꯏꯗꯅ ꯌꯧꯍꯟꯅꯕ ꯏꯃꯥ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯤꯌꯥꯁ ꯑꯃꯗꯤ ꯁꯦꯍꯅꯥꯖ ꯃꯕꯨꯡ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯍꯅꯥꯖꯅ ꯍꯥꯏꯔꯝꯃꯤ ꯚꯥꯏꯖꯥꯟ ꯉꯁꯤꯒꯤ ꯑꯃꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯅꯍꯥꯟꯒꯤ ꯑꯇꯥ ꯈꯔꯗꯨꯗꯤ ꯏꯃꯥꯕꯣꯛꯅ ꯑꯇꯥ ꯈꯔ ꯄꯤꯔꯛꯄꯗꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒ ꯉꯔꯥꯡ ꯑꯌꯨꯛꯀ ꯆꯥꯔꯤꯕꯗꯨꯅꯤ ꯀꯣꯟꯁꯨ ꯀꯣꯟꯅꯗꯅ ꯌꯥꯝꯅ ꯄꯤꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯣ ꯍꯣꯔꯦꯟꯒꯤꯗꯤ ꯆꯥꯅꯕ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯦꯍꯅꯥꯖ ꯑꯩ ꯑꯝꯇ ꯆꯠꯂꯨꯒꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯣꯛꯄꯁꯨ ꯌꯥꯗꯕ ꯆꯠꯄꯁꯨ ꯌꯥꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯄꯟꯗ ꯍꯥꯏꯔꯒ ꯑꯝꯇ ꯌꯦꯡꯁꯤ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯔꯤꯌꯥꯁꯅ ꯃꯍꯥꯛꯀꯤ ꯃꯄꯟ ꯀꯥꯁꯤꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯀꯥꯁꯤꯝ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯟꯁꯥ ꯑꯃꯗꯤ ꯍꯥꯃꯦꯡꯅ ꯆꯤꯡꯕ ꯁꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯗꯨꯀꯥꯟ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯒꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯔꯤꯌꯥꯁ ꯂꯥꯛꯈꯤ ꯔꯤꯌꯥꯁꯅ ꯂꯥꯞꯇꯛꯅ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯟ ꯀꯥꯁꯤꯝꯅ ꯔꯤꯌꯥꯁ ꯀꯩꯅꯣ ꯅꯪ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯣ ꯀꯩꯗꯅꯣ ꯁꯤ ꯗꯨꯀꯥꯟ ꯃꯐꯝꯁꯤꯗ ꯅꯣꯏ ꯂꯥꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣꯏꯅ ꯅꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯗꯤ ꯑꯩ ꯄꯣꯠ ꯁꯤꯠꯇꯦꯅꯦ ꯀꯕꯔꯁꯇꯥꯟꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯨ ꯅꯈꯣꯏ ꯏꯃꯥꯕꯣꯛ ꯊꯥꯔꯒ ꯄꯤꯒꯅꯦꯅ ꯃꯌꯥꯝꯗ ꯋꯥꯔꯦꯞꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯁꯥꯡꯂꯕ ꯊꯥ 5 ꯈꯔ ꯍꯦꯟꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯔꯤꯗꯅ ꯀꯔꯤ ꯋꯥꯠꯀꯦꯕ ꯅꯣꯏꯒꯤ ꯁꯦꯠ ꯆꯥꯅꯕ ꯐꯤꯔꯣꯟ ꯄꯤꯔꯤ ꯍꯥ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗꯨꯗꯤ ꯅꯣꯏꯅ ꯁꯣꯛꯎꯔꯒ ꯁꯤꯡꯗꯨꯗꯤ ꯅꯈꯣꯏꯅ ꯊꯤꯖꯔꯒ ꯌꯥꯏꯑꯕ ꯆꯠꯂꯣ ꯑꯩ ꯅꯣꯏ ꯏꯃꯥꯕꯣꯛꯇꯨ ꯊꯥꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯃꯗꯤ ꯍꯣꯔꯦꯟꯒꯤ ꯆꯥꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯍꯧꯗ꯭ꯔꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯉꯔꯥꯡꯁꯨ ꯃꯕꯨꯛꯇꯨ ꯊꯟꯗꯕ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯍꯥꯏꯕ ꯌꯥꯗꯕ ꯑꯁꯤꯒꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯕꯕꯥꯆꯧꯅ ꯑꯩꯈꯣꯏꯕꯨ ꯑꯝꯇꯪ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯁꯤꯟꯕꯤꯌꯨꯕ ꯑꯩ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯀꯔꯤꯅꯣ ꯁꯨꯕ ꯅꯣꯝꯕ ꯀꯗꯥꯏꯗꯅꯣꯃ ꯑꯩ ꯆꯠꯆꯒꯦ ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯕꯨꯛ ꯊꯟꯅꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯝꯇꯁꯨ ꯆꯠꯊꯣꯛꯄ ꯌꯥꯗꯅ ꯂꯩꯕꯁꯦ ꯃꯁꯤꯃꯇꯗꯤ ꯀꯣꯝꯊꯣꯛꯄꯤꯌꯨꯕ ꯕꯕꯥꯆꯧ ꯄꯟꯆꯥꯌꯠꯅ ꯇꯥꯕ ꯋꯥꯔꯦꯞꯅꯤꯅꯦ ꯑꯩꯈꯣꯏꯅ ꯇꯥꯕ ꯅꯠꯇꯦꯅꯦ ꯅꯔꯥꯏꯕꯛꯇꯨ ꯐꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯅꯈꯣꯏꯒꯤ ꯆꯥꯅꯅꯕꯗꯨꯗꯤ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯁꯤꯡꯅꯦꯅ ꯑꯩꯁꯨ ꯍꯨꯜꯂꯤꯗꯅ ꯈꯔ ꯄꯤꯔꯛꯀꯅꯤ ꯑꯗꯨꯝ ꯆꯥꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅ ꯂꯣꯏꯔꯦ ꯉꯥꯏꯉꯝꯗꯕꯒꯤ ꯃꯑꯣꯡꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯨꯅꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯂꯦꯞꯁꯟꯕ ꯍꯥꯏꯕꯁꯦ ꯍꯣꯔꯦꯟ ꯃꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯆꯠꯂꯨꯅꯦ ꯆꯠꯂꯨ ꯅꯈꯣꯏ ꯅꯃꯥꯕꯣꯛ ꯊꯥꯔꯒꯅꯦ ꯀꯔꯤ ꯆꯥꯅꯕ ꯄꯤꯔꯛꯀꯦ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯄꯟ ꯀꯥꯁꯤꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯕꯣꯛꯅ ꯄꯣꯂꯤꯊꯤꯟ ꯈꯥꯎ ꯑꯃꯗ ꯑꯇꯥ ꯈꯔꯗꯪꯒ ꯃꯈꯣꯏꯅ ꯆꯥꯕ ꯂꯦꯝꯕꯒꯤ ꯇꯟ ꯈꯔꯒ ꯁꯕꯖꯤ ꯑꯔꯦꯝꯕ ꯈꯔꯒ ꯆꯦꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯕꯔꯁꯇꯥꯟ ꯃꯄꯥ ꯑꯗꯨꯗ ꯃꯃꯥꯕꯣꯛꯇꯨ ꯂꯥꯛꯂꯝꯃꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯈꯣꯡꯂꯩ ꯊꯨꯅ ꯀꯕꯔꯁꯇꯥꯟ ꯃꯄꯥ ꯌꯧꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯔꯤꯌꯥꯁ ꯂꯥꯎ ꯁꯤꯗ ꯊꯝꯃꯝꯒꯦ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯆꯪꯒꯗꯕ ꯇꯜꯂꯤꯅꯦ ꯂꯩꯅꯥ ꯑꯗꯨꯅ ꯖꯒꯠ ꯁꯪꯁꯥꯔꯅ ꯀꯤꯅꯔꯕ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯦ ꯅꯃꯥ ꯅꯄꯥꯁꯨ ꯁꯤꯈ꯭ꯔꯦ
ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤꯅ ꯅꯈꯣꯏꯁꯨ ꯅꯥꯔꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯂꯩꯅꯥ ꯇꯤꯟꯅꯥꯗꯣ ꯂꯧꯅꯔꯛꯀꯅꯤ ꯁꯤꯗ ꯊꯝꯃꯝꯒꯦꯁꯦ ꯁꯤ ꯅꯥꯄꯤ ꯃꯔꯛꯇ ꯑꯗꯨꯒꯅꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯗꯨꯀꯥꯟꯗ ꯆꯠꯂꯦ ꯍꯥꯏꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯗꯨꯀꯥꯟꯗ ꯆꯠꯂꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅ ꯅꯣꯏꯅ ꯆꯥꯅꯕ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯅꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯔꯛꯀꯗꯣꯏꯅꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯅꯄꯟꯗ ꯅꯪꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯌꯨ ꯍꯥꯏꯔꯤꯗꯨꯕꯣ ꯅꯈꯣꯏꯅ ꯗꯨꯀꯥꯟꯗ ꯂꯦꯞꯁꯜꯂꯕꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯁꯤꯠꯇꯦ ꯑꯗꯨ ꯅꯠꯇꯗꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯤ ꯆꯪꯉꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯍꯌꯦꯡꯒꯩ ꯗꯨꯀꯥꯟ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄꯁꯦ ꯑꯗꯨꯝ ꯆꯥꯒꯗꯕ ꯁꯦ ꯂꯧꯁꯜꯂꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯃꯃꯥꯕꯣꯛꯇꯨꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯂꯤꯊꯤꯟ ꯑꯗꯨ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯂꯪꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯔꯤꯌꯥꯁꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯇꯨꯅ ꯄꯣꯂꯤꯊꯤꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯥꯅ ꯂꯥꯛꯈꯤ ꯄꯣꯂꯤꯊꯤꯟ ꯑꯗꯨ ꯈꯨꯝꯀꯠꯂꯝꯃꯤ ꯍꯥꯡꯗꯣꯛꯂꯒ ꯄꯣꯂꯤꯊꯤꯟ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯆꯥꯛꯈꯤꯕꯒꯤ ꯇꯟ ꯑꯔꯦꯝꯕ ꯈꯔ ꯁꯕꯖꯤ ꯑꯔꯦꯝꯕ ꯈꯔꯒ ꯇꯟ ꯑꯗꯨꯒ ꯇꯣꯠꯁꯤꯟꯅꯔꯒ ꯆꯦꯔꯪ ꯑꯃꯗꯅ ꯑꯇꯥ ꯈꯖꯤꯛꯇꯪ ꯌꯥꯎꯔꯒ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯆꯥꯔꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯈꯔ ꯑꯗꯨ ꯃꯤꯔꯥꯏꯔꯨꯕꯁꯨ ꯆꯥꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤ ꯑꯃꯤꯔ ꯑꯃꯗꯤ ꯑꯅꯤꯁ ꯄꯤꯛꯂꯤꯕ ꯃꯔꯝꯅ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯜꯍꯟꯕ ꯍꯥꯏꯕꯁꯦ ꯔꯤꯌꯥꯁ ꯑꯃꯗꯤ ꯁꯦꯍꯅꯥꯖꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ ꯍꯦꯛ ꯎꯔꯨꯕꯗ ꯇꯥꯔꯨꯕꯗ ꯋꯥꯐꯝ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯋꯥꯐꯝꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨ ꯆꯥꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯣꯇꯣꯔ ꯕꯥꯏꯛ ꯑꯃꯗ ꯑꯖꯤꯖ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯆꯪꯕꯤꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯕꯥꯏꯛ ꯊꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯇꯝꯅ ꯑꯖꯤꯖ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒ ꯌꯥꯝ ꯅꯛꯁꯤꯟꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯃꯤꯡ ꯔꯤꯌꯥꯁ ꯃꯥꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯦꯍꯅꯥꯖ ꯑꯅꯤꯁꯤꯅ ꯑꯃꯅ ꯑꯅꯤꯁ ꯑꯃꯗꯤ ꯑꯃꯤꯔ ꯅꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯦ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯅꯈꯣꯏ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯌꯨ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯔ ꯄꯨꯊꯣꯛꯇꯨꯅ ꯔꯤꯌꯥꯁꯇ ꯍꯥꯏꯈꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯋꯥꯔꯤꯁꯤꯡꯁꯤ ꯅꯪꯅ ꯍꯥꯏꯔꯛꯎ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯔꯤꯌꯥꯁꯀꯤ ꯃꯄꯥꯁꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯝꯄꯦꯅꯤꯅ ꯊꯥꯕ ꯃꯐꯝꯁꯤꯡꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯍꯥꯏꯋꯦꯗ ꯄꯣꯠ ꯆꯩꯁꯤꯡ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯁꯦꯜ ꯇꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯔꯤꯌꯥꯁꯀꯤ ꯃꯄꯥ ꯌꯥꯝꯅ ꯀꯟꯅ ꯂꯣꯛ ꯈꯨꯕꯒ ꯂꯣꯏꯅꯅ ꯅꯥꯔꯛꯂꯝꯃꯤ ꯏꯃꯨꯡꯒꯤ ꯁꯦꯟꯊꯣꯛ ꯂꯩꯅꯅꯕꯒꯤꯗꯃꯛ ꯃꯃꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯊꯨꯝꯅ ꯃꯆꯥ ꯃꯁꯨꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯂꯣꯏꯅꯃꯛ ꯄꯨꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯁꯦꯟ ꯇꯥꯜꯂꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯈꯔ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯉꯝꯗꯨꯅ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯊꯣꯏꯅ ꯂꯩꯇꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯍꯧꯗꯅ ꯅꯥꯔꯛꯄ ꯑꯁꯤꯗ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯈꯛꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯀꯥꯁꯤꯝ ꯂꯥꯛꯈꯤ ꯔꯐꯤ ꯅꯪ ꯅꯁꯥ ꯅꯥꯔꯤꯕꯗꯨ ꯗꯣꯛꯇꯔꯗ ꯌꯦꯡꯗ꯭ꯔꯣ ꯀꯨꯏꯔꯦ ꯅꯪꯅ ꯅꯥꯈꯠꯂꯤꯁꯦ ꯅꯁꯥꯁꯦ ꯁꯣꯜꯂꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯥꯔꯦꯁꯦ ꯅꯪꯗꯤ ꯈꯪꯗ꯭ꯔꯣ ꯁꯦꯟ ꯇꯥꯟꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯩ ꯅꯪ ꯅꯨꯄꯥꯅ ꯀꯗꯥꯏꯗ ꯆꯠꯂꯤ ꯅꯪ ꯅꯨꯄꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯏꯗꯤ ꯅꯣꯏ ꯌꯦꯡꯁꯟꯗꯦꯅꯦ ꯁꯦꯟ ꯈꯪꯅꯁꯨ ꯈꯟꯕ ꯌꯥꯄꯣꯟꯇꯦꯅꯦ ꯔꯐꯤ ꯍꯥꯏꯌꯣ ꯅꯪ ꯗꯣꯛꯇꯔꯗ ꯅꯪ ꯇꯦꯁ ꯇꯧꯔꯨꯗ꯭ꯔꯣ ꯚꯥꯏꯖꯥꯟ ꯑꯩ ꯂꯣꯏꯅꯃꯛ ꯑꯩ ꯗꯣꯛꯇꯔꯗ ꯂꯣꯏ ꯇꯦꯁ ꯇꯧꯏ ꯑꯩ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯁꯤ ꯆꯥꯎꯅ ꯄꯤꯔꯛꯑꯒ ꯑꯩ ꯆꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯑꯩ ꯏꯁꯥꯁꯤ ꯌꯥꯝ ꯁꯣꯟꯊꯕ ꯑꯗꯨꯒ ꯂꯣꯛ ꯈꯨꯕꯁꯤꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯒ ꯑꯩ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨ ꯗꯣꯛꯇꯔꯗ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯗꯣꯛꯇꯔꯗ ꯑꯃꯗ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯅꯥꯔꯤꯁꯦꯅ ꯃꯨꯟꯅ ꯌꯦꯡꯕꯅ ꯐꯠꯇ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯀꯥꯁꯤꯝꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯒ ꯃꯅꯥꯎꯅꯨꯄꯥ ꯔꯐꯤꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯃꯇꯝꯗ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯦꯁ ꯇꯧꯈꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯗꯨ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯍꯜꯂꯤ ꯗꯣꯛꯇꯔꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯣ ꯃꯥꯏ ꯒꯣꯗ ꯔꯐꯤ ꯁꯤꯒꯤ ꯆꯦꯁꯤꯡꯁꯤ ꯗꯣꯛꯇꯔꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯔꯤꯄꯣꯔꯠ ꯍꯥꯏꯔꯛꯇ꯭ꯔꯣ ꯁꯔ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯒꯨꯂꯤꯁꯤꯡꯁꯤ ꯑꯗꯨꯝ ꯆꯥꯎ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯥꯔꯛꯄꯅꯤ ꯑꯩ ꯒꯨꯂꯤꯁꯤꯡꯁꯤ ꯑꯗꯨꯝ ꯆꯥꯕꯅꯤ ꯅꯪꯗꯤ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯅꯦ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯑꯃꯗꯤ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪ ꯍꯥꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ HIV ꯅꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯌꯥꯏ ꯃꯌꯥꯝꯅ HIV ꯍꯥꯏꯔꯒ HIVꯒꯤ ꯂꯩꯅꯥ ꯑꯁꯤ ꯂꯧꯅꯒꯜꯂꯤ ꯃꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯈꯪꯉꯤꯁꯦ ꯀꯔꯝꯅ ꯁꯟꯇꯣꯛꯏ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯅꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯒ ꯍꯤꯡꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯅꯉꯣꯟꯗ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯐꯔꯦ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯁꯦ ꯐꯖꯅ ꯆꯥꯔꯣ
अदुगने मखा ताना ट्रीटमेंट तौनब तौसी असुमना हाइखिरमी मखोय हॉस्पिटल दगी हलकी हॉस्पिटल दगी हलकप मतमदा महाकी लैना अदु महाकी मयामदा तमलमी अमदी मखोयगी खुंगंगदा वाफम असि लोइनमक निमु निमु ngangnaki ट्रक थौबा रफीदु महाकी कारबार चथोक चसिन तौबदा महाकना लमचत ओक्तबा चतपदगी महाक HIV पॉजिटिव ओइरे हाइबो वाफम असि खुंगंग अदुदा निनकी मतम अदुदा महाकी मयाम कासिम यामना इकाइकी आइगी सागै जाता असिगुम्बा इ मरी अमा लैबा HIV पॉजिटिव नाबा आइगी खुंगंग असिदा आइगी सागै बुदाक लहेनबा हाइना यामना वारौकी असुमना खंगहौदना नुमित निनी हुमनी अदुदा यामना हेंजिलक्तुना रफी ताइबंग थादोक्तुना चतखिरमी असुमना महाकना लेखिदबा मतुंग असिदा महाकपु लैरोन चनबगी थबक थोरम पांथोक्लमी लेकाइगी मियोइसिंगना लापतक लैदुना महाकी लैरोन चनबा अदुदा याउनिंगदा मियोइसिंग तंगाई फदबा मियोइ खरना लैरोन अदुमक चनखी मसिगी मतुंग तारकपदा नुमित खरनी लैरबदा मखोइगी ममाना फमलिबा दुकान अदुसु HIV ना नारबा इमुंग अमनी मखोइदगी लैना असि लौरकनी हाइदुना मखोइना फमलिबा दुकान अदुदगी पोचै अमथ लैरमदे असुमना रियाज की ममाना तौरिबा कारबार अदुदा मी अमतना पोट लेबिद्रबदा मखोइ नोमगी असुमक लेखा ताबा हौरखी रियाज की ममाना महाकी मतै कासिम हाइकी भाईजान अखोइ करिनो कनो खरमदा सिनबियो दुकान सु कनामतना पोट लेबिद्रे आंगांग सिंगी स्कूल चटपा अमदी चाना थकनन फाववा करिमता लेसिलक्त्रे अखोइ समाय सुम तौरदि अखोइ हिंबा ngamaroy भाईजान कनोमता सिनबियो ए मदु सिनबा सिनदबा आइंगोंद हाइरानुनि हुजिक्ति नंगसु याम फतबिनिने नंगिना पुरोबना करी लमचत चली करम्ब नुपीगा लोइनै हाइबसि नंगना थिजिनगदबनिने ट्रक थौरगा मफम अमदगी मफम अमदा हाईवेदा चलगा मथोंग मरम खंगदबा नुपीगा लोइनरगा लैना असि पकलकपने हाइजि नोखै खंगद्रो नंगी नुपाना चतपा लमचतु नंग खंगदिने हौजिकसे नखोइ सिदा लैबसे याम लुरकदोरि इंखोन नुंगसिदा नखोइ लैबसे आइखोइने लैनिंगोइदोरि यारगदि नखोइ युमसे थादोगा चटके चलो कराइदनो मी खंगदबा जगा आमदा नोइ कारबार तौरुरो मदुना नखोइ हिंबा ngamnanaba honabaduna khwaidagi fagani asumna mahaki mataina makoibu leheningdaba mawong mataududa masasing adu puduna highway amagi ukha amada makoi hotel macha ama phamduna mafam aduda ising yonba amadi chana thaknaba polam khara yonba amadi mafam aduda riyas sehnas amadi manaunupa aniga mamaga punna sorok ki matai amada highway aduda makoi hotel macha ama phamduna hingba ngamnanabagidama honarami asumna mafam aduda karbar tawbada था अमा अनिदी अदुमक कानाबा ओइरमी असुमना खरगा कानाबना मखोइ चरामक्ति हेलमदे अदुबु लाइबक थिबदी मखोइगी ममासु लैना अदुना नारकपा हौरुकलमी मसा सोनथरकलमी करबादे यावबु ngamlakखिदे अमदी ममा अदु था अनिगी मतुंगदा ममासु मखोइबु थादोक्तुना चटखि ममाना सिबा मतमददी ममा अदु मोंफमदा लैरोन चनबिने ननबगीदमक खुंगंग अदुदा मियोइ अमत्ता फावबा लेखिदे अदुबु रियाजना पिकलिबा मनाउ नुपा अनिगा लोइनना ममा अदुबु कोम अमा तौदुना लैरोन चंदुना फुमजिनखि कनागुंबा अमतना खुंगंग अदुदा लैबा मी अमतना यावबिद्रबदा उपाय लैत्रबदा मखोइना लैरोन चनख्रबा ममा मपागी मफमदा मचासिंगदुना तेंथादुना कपचरम मसिगी मतुंगदा पंचायत की मियोइसिंगना खुंगंग अदुदा मीटिंग अमा तौखि मीटिंग अदुदा मयामना वारेपनखि ममा मपा अनिदुना नारिबा लैना अदु अंगांग मरी असिदसु नारोइदबगी मरम लैते अंगांग मरी असिदसु लैना असि नाबनिना मथंग मथंग खुंगंग असिदा संतोक्लबदी अखोइ खुंगंग असिदा लैबा ngamo खुंगंग असि थादोक्तुना अखोइ चलुरा नत्रगा अंगांग सिंग असि खुंगंगदगी तानथोखिगेरा पंचायतना वारेप अमा लौबियु हाइबो वाफम असि खुंगंग अदुदा लैरबा मियाम पुनमंगना लेमनखि अदुबु मतम अदुदा पंचायत की मियोइ अनि खंगनादि यामना कन येतखि मयामने एस की मरमदा करीमता खंगदबननी अंगांग सिंग असि एग्जामिनेशन सु तौदना मखोइ एस ना नारे हाइदुना मखोइबु इंथोकपा हाइबसि मियोइबगी मीनिंग सिगी वांगदनी अखोइना मखोइबु टेस्ट तौरबा मतुंगदा खुंगंग असिदा लैबा याय यादे हाइबदु अखोइ मयाम लेमिनबा चुमद्रो अदुगा अंगांग सिंग असिबु अखोइना हेक्ता तानथोगा मफम सिदगी कदाइदनो चलहनगदोरिबसे मयाम निंगसिंगबियु ngasi chahi kharagi mamangdasu nupa amaga nupi amaga khungang asidagi HIV positive ore haiduna khungang dagi miyamna tanthokibadu miyam ningsingbiu mase matung tarak patu tholoi haninga leite asiguma case ama lakpada HIV karino HIV matau karamna loinai HIV narba miyo singa matau karamna loinagani HIV matau karamna lanai haibase mase akhui khangba tabani ne matamadu da khungang mi man hogotna haiki yare HIV karino chakoi loin khangba ngaktani अखोइ सु लोइ लाइक तामे लोइन खंगे अदुबु नंग नेक्ता हाइरे यापोन्तेने खुंगंग से नंग लेहरोगेरो मखोइगा ngasi मखोइगी इमुंग थोक्लिबसे मथंग थोलबदि नंगी इमुंग सु योरकदोइन HIV मतौ करमना लानदबा मखोइगा लोइनदबा मखोइगी मसादा नादुना लेरबदि खुंगंग असिदा नोंग नत्र नोंगमदि लानछलकपा हाइबसे मसाना ताबनिने
ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯟꯊꯧ ꯀꯥꯁꯤꯝꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯈꯤ, ꯑꯩꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯤ, ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯁꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯃꯈꯣꯏ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ, ꯑꯗꯨ ꯃꯌꯥꯝꯅ ꯐꯒꯗꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯟꯈꯠꯄ ꯌꯥꯗꯕ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯕꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯍꯟꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ, ꯑꯗꯣ ꯃꯌꯥꯝꯅ ꯂꯦꯞꯅꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯌꯥꯖꯔꯦ. ꯑꯁꯨꯝꯅ ꯋꯥꯔꯦꯞ ꯂꯦꯞꯅꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯈꯤꯗꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯊꯨꯅ ꯁꯤꯒꯗꯧꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ, ꯂꯩꯖꯔꯁꯅꯨ, ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯈꯥꯏꯅꯔꯒ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯒꯤ ꯆꯥꯅꯕꯁꯤ ꯄꯤꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯅꯔꯁꯤ, ꯃꯈꯣꯏ ꯃꯌꯨꯝꯗ ꯂꯩꯍꯜꯂꯒꯨꯝꯁꯤ, ꯃꯁꯤꯗ ꯃꯌꯥꯝ ꯋꯥꯔꯦꯞꯅꯕꯁꯦ ꯌꯥꯅꯔꯁꯦ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯄꯟꯊꯧ ꯀꯥꯁꯤꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯌꯥꯝꯅꯕꯨ ꯂꯦꯞꯄꯤꯔꯗꯤ ꯌꯥꯔꯦ, ꯆꯥꯅ ꯊꯛꯅꯕꯗꯨꯗꯤ ꯑꯩꯁꯨ ꯑꯩ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯁꯤꯡꯅꯤꯅ ꯃꯌꯥꯝꯅ ꯈꯥꯏꯅꯗ꯭ꯔꯕꯁꯨ ꯑꯩꯅ ꯄꯨꯊꯣꯛꯆꯔꯒꯦ, ꯃꯈꯣꯏꯒꯤ ꯆꯥꯅꯕꯗꯨ ꯑꯗꯨꯝ ꯀꯕꯔꯁꯇꯥꯟꯗ ꯑꯩ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯊꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ, ꯑꯗꯣ ꯃꯣꯏ ꯌꯨꯝꯁꯤꯗꯗꯤ ꯃꯈꯣꯏ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝꯅ ꯋꯥꯔꯦꯞꯄꯗꯣ ꯑꯗꯨꯗ ꯂꯦꯞꯅꯕꯤꯔꯣ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯁꯣꯛꯅ ꯄꯟꯅꯗꯅꯕ ꯂꯩꯍꯜꯂ ꯂꯣꯏꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯅꯥꯁꯤ ꯂꯥꯟꯅꯔꯔꯣꯏ. ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯊꯝꯈꯤꯕꯁꯨ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯤꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯣ ꯆꯥꯅ ꯊꯛꯅꯕꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯖꯔꯒꯦ, ꯃꯌꯥꯝ ꯋꯥꯔꯦꯞꯁꯦ ꯁꯤꯗ ꯑꯗꯨꯝ ꯌꯥꯅꯔꯁꯤꯅꯦ, ꯑꯗꯨꯗꯤ ꯋꯥꯔꯦꯞꯁꯦ ꯁꯤꯗ ꯇꯥꯔꯦ, ꯑꯗꯨꯗꯤ ꯃꯈꯣꯏꯁꯦ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯀꯕꯔꯁꯇꯥꯟꯁꯤꯗ ꯃꯈꯣꯏ ꯂꯩꯕ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯋꯥꯔꯦꯞꯅꯔꯁꯤꯀꯣ. ꯑꯁꯨꯝꯅ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯣꯡꯐꯝꯗ ꯃꯈꯣꯏ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯔꯤꯌꯥꯖꯅ ꯑꯖꯤꯖꯇ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ. ꯑꯖꯤꯖꯅ ꯁꯣꯔ ꯁꯥꯡꯅ ꯁꯣꯟꯗꯨꯅ, ꯔꯤꯌꯥꯖ, ꯑꯩꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯣꯏꯗꯅ ꯌꯧꯅꯅꯕꯗꯣ ꯑꯩ ꯍꯣꯠꯅꯒꯦ, ꯌꯦꯡꯉꯣ ꯉꯁꯤꯗꯒꯤ, ꯑꯗꯨ ꯈꯔ ꯈꯥꯡꯕ ꯀꯜꯂꯣ ꯀꯣ, ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤ ꯌꯦꯡꯂꯨꯔꯒ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯑꯖꯤꯖ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ. ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯤꯡ ꯈꯔ ꯊꯤꯗꯨꯅ ꯃꯩ ꯍꯧꯔꯒ ꯇꯜ ꯍꯧꯗꯨꯅ ꯆꯥꯕ, ꯇꯟ ꯑꯀꯪꯕ ꯈꯔ ꯆꯥꯕ, ꯎꯈꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯕ, ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ, ꯀꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅ ꯑꯁꯨꯝ ꯂꯦꯜꯂꯛꯄꯗ ꯊꯥ 3 ꯃꯄꯨꯡ ꯐꯥꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ 2-3 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯖꯤꯖꯅ ꯃꯍꯥꯛꯀꯤ ꯑꯥꯔꯇꯤꯀꯜ ꯑꯗꯨ ꯈꯕꯔꯗ ꯐꯣꯡꯂꯨꯕ ꯃꯇꯨꯡꯗ ꯃꯊꯪ ꯈꯕꯔꯗ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤ. ꯈꯨꯡꯒꯪ ꯑꯃꯗ ꯑꯉꯥꯡ 3ꯀꯤ ꯄꯨꯟꯁꯤ ꯃꯣꯡꯐꯝꯗ. ꯈꯔꯒꯤ ꯍꯦꯗꯂꯥꯏꯟꯁꯇꯅ ꯃꯣꯡꯐꯝꯗ ꯑꯉꯥꯡ 3ꯄꯨ ꯅꯝꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯍꯟꯕ. ꯃꯃꯥ ꯃꯄꯥ ꯑꯅꯤꯅ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥ 4ꯗ ꯃꯣꯡꯐꯝꯗ ꯂꯩꯅꯅꯕꯒꯤ ꯗꯟꯗꯤ ꯄꯤꯈꯤꯕ. ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯁꯤꯡꯗ ꯄꯥꯎꯆꯦꯁꯤꯡꯒꯤ ꯂꯩꯃꯥꯏꯗ ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯅꯦꯁꯅꯦꯜꯒꯤ ꯏꯁꯨ ꯑꯃ ꯑꯣꯏꯔꯛꯈꯤ. ꯑꯁꯨꯝꯅ ꯋꯥꯊꯣꯛ ꯑꯁꯤ ꯃꯊꯪ ꯆꯥꯎꯔꯛꯄꯗꯒꯤꯗꯤ ꯁꯔꯀꯥꯔꯒꯤ ꯅꯥꯀꯣꯡꯁꯨ ꯌꯧꯈꯤꯔꯝꯃꯤ. ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯂꯥꯏꯚ ꯀꯚꯔꯦꯖ ꯇꯧꯅꯅꯕꯒꯤꯗꯃꯛ ꯀꯅꯥꯃꯠꯇ ꯆꯪꯕꯤꯗ꯭ꯔꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯆꯦꯅꯦꯜ ꯀꯌꯥꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯀꯌꯥꯃꯔꯨꯝ, ꯔꯦꯗꯤꯑꯣꯒꯤ ꯔꯤꯄꯣꯔꯇꯔ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅ ꯂꯩꯔꯤꯕ ꯀꯕꯔꯁꯇꯥꯟ ꯑꯗꯨ ꯃꯤ ꯉꯥꯛꯇ ꯉꯥꯏꯈꯤ. ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡꯗ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯋꯥꯀꯠꯇꯨ ꯌꯧꯅꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯅ ꯍꯥꯏꯈꯤꯔꯝꯃꯤ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯕꯔꯁꯇꯥꯟ ꯑꯃꯗꯅꯤ, ꯂꯣꯏꯅꯅ ꯑꯉꯥꯡ 4 ꯑꯁꯤꯅꯤ ꯑꯩꯈꯣই ꯃꯥꯡꯗ ꯎꯕꯤꯔꯤꯕꯁꯤ. ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯀꯕꯔꯁꯇꯥꯟꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯉꯁꯤꯒ ꯊꯥ 3 ꯁꯨꯔꯦ. HIV ꯃꯃꯥ ꯃꯄꯥꯗ ꯅꯥꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯅ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯕꯤꯕ, ꯃꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛꯄ ꯃꯅꯤꯡ ꯇꯝꯍꯟꯗꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯅ ꯌꯥꯎꯗꯦ. ꯂꯩꯉꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯤ. ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯋꯥꯀꯠꯁꯤꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ. ꯀꯦꯃꯦꯔꯥꯃꯦꯟ ꯑꯁꯨꯁꯀ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯗꯤꯄꯛ ꯁꯔꯃ. ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯇꯔ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯠ ꯀꯌꯥ ꯈꯣꯝꯒꯠꯇꯨꯅ ꯁꯔꯀꯥꯔꯒꯤ ꯅꯥꯀꯣꯡꯗ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯣꯏꯅꯅꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯊꯪ ꯆꯥꯎꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯥꯎꯊꯣꯛꯈꯤꯕꯅ ꯋꯥꯐꯝ ꯑꯁꯤ ꯁꯦꯟꯇꯔ ꯌꯧꯈꯤ. ꯁꯦꯟꯇꯔꯗꯒꯤ ꯃꯊꯪ ꯇꯧꯊꯔꯛꯄꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯄꯟꯆꯥꯌꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯒꯤ නාꯀꯣꯡꯗ ꯌꯧꯈꯤꯔꯝꯃꯤ. ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯄꯨꯝꯅꯃꯛ ꯐꯪꯍꯟꯒꯗꯕꯅꯤ. ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯅꯃꯛ ꯍꯥꯟꯅꯒꯨꯝ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯁꯔꯀꯥꯔꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯃ ꯂꯥꯛꯈꯤꯔꯝꯃꯤ. ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯗꯤꯞꯊꯤ ꯒꯨꯞꯇꯥ ꯑꯃꯗꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯕꯔꯗ ꯑꯥꯔꯇꯤꯀꯜ ꯐꯣꯡꯂꯨꯕ ꯑꯖꯤꯖ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ. ꯏꯃꯥꯅ ꯇꯥꯛꯄꯤꯕꯗꯒꯤ ꯅꯍꯥꯟꯃꯈꯩ ꯑꯩꯅ ꯈꯕꯔ ꯐꯣꯡꯂꯤꯅꯤ, ꯔꯤꯄꯣꯔꯇꯔ ꯑꯣꯏꯔꯤꯅꯦꯅ ꯇꯧꯔꯤꯁꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯁꯦ ꯑꯩꯅ ꯄꯤꯕ ꯉꯝꯗꯕ. ꯑꯗꯨꯕꯨ ꯏꯃꯥ,
imana haibibadagi kabarstanda laiba angang marido makhoi gi waka to phonglubadagi ngasidi national issue oire yam nungaibana ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯣꯡꯖꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯈꯤꯗꯕ ꯈꯕꯔꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯦ ꯑꯁꯦꯡꯕ ꯄꯥꯎ ꯑꯃꯈꯛ ꯇꯝꯂꯨꯕꯒꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯁꯔꯀꯥꯔꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯏꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯃꯤꯠ 4-5ꯅꯤꯁꯤꯗ ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯗꯕ ꯃꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯞꯇꯤꯅ ꯍꯥꯏꯈꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯂꯨꯕꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯀꯣꯂꯣꯝꯒꯤ ꯃꯆꯤꯟꯁꯦ ꯊꯧꯗ꯭ꯔꯥ ꯐ꯭रीडम ꯑꯣꯐ ꯄ꯭ꯔꯦꯁꯀꯤ ꯃꯅꯤꯡ ꯇꯝꯕ ꯃꯤꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯃꯤꯗꯤꯌꯥꯅ ꯍꯤꯔꯝ ꯀꯌꯥꯃꯨꯛꯇ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯇꯥꯛꯂꯤꯕꯁꯤ ꯃꯤꯗꯤꯌꯥꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯅꯤ ꯃꯤꯌꯥꯝ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯃꯗꯨꯃꯛꯅꯅꯤ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯤꯕꯗꯣ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯆꯠꯄꯗꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯤ ꯍꯥꯏꯕ ꯇꯥꯕꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯟꯆꯥꯌꯠꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯁꯤꯡꯒ ꯂꯣꯏꯅꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯩ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯉꯥꯡ ꯃꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯀꯕꯔꯁꯇꯥꯟꯗ ꯂꯩꯍꯟꯕꯅꯣ ꯃꯤꯌꯥꯝꯅ HIV ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯨꯝꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯑꯃ ꯑꯣꯏꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯥꯗꯔꯛꯄ ꯄꯨꯝꯅꯃꯛ ꯄꯟꯆꯥꯌꯠꯀꯤ ꯃꯈꯨꯠꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯄ꯭ꯔꯖꯥꯅ ꯐꯪꯒꯗꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯐꯪꯗꯅ ꯚꯥꯔꯠ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯐꯪꯍꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯈꯣꯡꯊꯥꯡ ꯀꯌꯥꯃꯔꯨꯝ ꯂꯧꯈꯠꯂꯤꯕꯅꯤ ꯃꯁꯤꯒꯨꯝꯕ ꯇꯥꯂꯛ ꯑꯁꯤꯗ ꯆꯨꯝꯅ ꯂꯩꯖꯔꯤꯕ ꯃꯃꯥ ꯃꯄꯥꯅ HIV ꯅꯥꯏ ꯍꯥꯏꯔꯒ ꯃꯆꯥꯁꯤꯡ ꯑꯁꯤ ꯅꯥꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯕꯔꯁꯇꯥꯟꯗ ꯃꯣꯡꯐꯝꯗ ꯑꯍꯤꯡ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯂꯥꯏꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯠꯇ ꯍꯩꯇ꯭ꯔꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯠꯇ ꯇꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯃꯗꯨ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯇꯦꯁ ꯇꯧꯔꯦ ꯃꯈꯣꯏ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯔꯤ ꯑꯁꯦ HIV ꯑꯃꯠꯇ ꯑꯣꯏꯗꯦ ꯃꯃꯥ ꯃꯄꯥꯅ HIV ꯑꯣꯏꯔꯒ ꯃꯈꯣꯏꯅ HIV ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯔꯥꯁꯃꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯤꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯔꯀꯥꯔ ꯑꯁꯤ ꯌꯥꯎꯅ ꯊꯥ 6 ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯇꯨꯝꯍꯜꯂꯨꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯃꯈꯣꯏꯕꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯤꯡꯗ ꯄꯟꯆꯥꯌꯠꯇ ꯁꯤꯟꯅꯔꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯉꯝꯗ꯭ꯔꯤꯐꯥꯎꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯄꯨꯟꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯃ ꯍꯥꯡꯂꯒ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯊꯝꯃꯒ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯅ ꯃꯈꯣꯏ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯁꯦꯟꯐꯝ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯌꯨꯝ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯜꯂꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯈꯣꯏ HIVꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯁꯔꯀꯥꯔꯅ ꯑꯀꯟꯕ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯉꯁꯤꯗꯒꯤ ꯈꯪꯕꯤꯌꯨ ꯍꯣꯏ ꯃꯍꯥꯛꯀꯤ ꯃꯄꯥ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄꯗ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯈꯔꯒ ꯃꯗꯨ ꯁꯥꯒꯣꯟꯅꯔꯨꯕꯗꯒꯤ ꯂꯩꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯁꯨ ꯂꯩꯅꯥ ꯑꯁꯤ ꯂꯧꯔꯝꯗꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯇꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯟꯆꯥꯌꯠꯀꯤ ꯈꯨꯠꯊꯥꯡꯗ ꯈꯨꯡꯒꯪꯗ HIV ꯀꯔꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯂꯧꯅꯩ ꯃꯇꯧ ꯀꯔꯝꯅ ꯂꯧꯅꯗꯦ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯀꯌꯥ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ HIV ꯅꯥꯔꯕꯁꯨ HIVꯅ ꯅꯥꯔꯒ ꯄꯨꯟꯁꯤ ꯌꯥꯝ ꯊꯨꯅ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯀꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ART ꯒꯨꯂꯤꯁꯤꯡ ꯂꯩꯔꯦ ꯇꯣꯉꯥꯟꯕ ꯒꯨꯂꯤꯁꯤꯡ ꯂꯩꯔꯦ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯂꯨꯔꯤꯕꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯦꯟꯁꯔ ꯑꯇꯩ ꯂꯩꯅꯥꯁꯤꯡ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯕꯅꯤ ꯂꯩꯅꯥ ꯑꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯨꯠꯊꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕꯅꯤ ꯑꯁꯨꯝꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯊꯥ 6 ꯀꯕꯔꯁꯇꯥꯟꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯨꯔꯕ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯣꯡꯃꯇꯪ ꯑꯍꯤꯡ ꯑꯃꯇꯪ ꯆꯩꯅꯥ ꯄꯤꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯤꯕꯅꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨꯁꯨ HIV ꯄꯛꯑꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯃꯔꯤꯕꯨ ꯇꯨꯝꯍꯟꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯅꯤ ꯑꯁꯨꯝꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯍꯥꯞꯈꯤ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯔꯀꯥꯔꯅ ꯄꯨꯊꯣꯛꯈꯤ ꯃꯌꯨꯝ ꯑꯃꯁꯨ ꯁꯥꯕꯤꯈꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯁ꯭ꯀꯨꯜ ꯆꯠꯅꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯗ ꯃꯈꯨꯠ ꯁꯝꯅ ꯆꯠꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤ ꯍꯧꯖꯤꯛꯁꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯔꯤ ꯑꯁꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯂꯩꯔꯤ
ngasi case asidi tongan ba case amani case asidagi kari phawbibagi asengba phaba wakhalon adu tamak loksinbiu phatabadi nakanda thambiu mathangi episode amuk James Sagur jamna miya mungai jaramge ngasigi damaktadi khurumjari Hana Thagachari Masagi Sandokchariba Special Crime Reports ke thorom da sarugaveri basing Masing yamla bamio net ting labasu live to yobiri basing hana Thagachari Tatana pungpam masida Sandokcharam Inspector tayai netting mana maramorega siganamit humni marini suzare net hegi abamatam da soidana maki makha da maktajagi hana Thagachari Pungpam masida Pukachana Nabagi the Makta Hona Javane Duga Sandoksakiba crime report Kitanka Lokochavani Thagachari Nonglen Puning Loxing Webke Yawin at Akiraba Sergeant Kumar Thagachari M10 Thagachari Yobi Rivasing Parahenba. Thank you so much. M10 Net Chibunumit Kia anything do no Yamna Nongaja Kidrin. So many nets in our Oire M10 Quida double Livak Pabatagi Hoju Pobugidi. Kuigi season about broadband ama nikau line ahum mari shobadagi haitare ama nikau chin hasan ya hobadagi dum media gi ga oibaga kuina tangai fadana khara tawjari bani adu tabi na bal leitraga di sandoksari ba thorom da kuina pangthok saning ba kya su kuidus ining tamda ba kya maram ya aduna sandoksari ba tangka ga sri yawi ba gi damak net adrasu ya dana tongan ba VPN wifi season ra ga yawi ba pom no mak hana thagachari Marakta soidana maki crime gis minus special websing lokocharke aduga crime update anoba tangkak soidana maki myamda kusina naba honajarake haibo fam thamjari crime gi wari ke amarum sagatna dum taraga su leijabani adu tabi naba leita ba haiba tare ne jadabana maram murga adu sandokchari ba thorom da 90.0 wahong radio da sandokchari ba radio da tabiri ba mai bel chei chan marmapa Waipurma Pushwana Thagachari Sandokchari Thoramasigi Mikopasida Lushinba Dumak Yazare Hanagi Pungpam the Pungama Makani for radio Thoramji Sandoksa Nedu Tangai Fadana Icecom the Sandokchari Duga SKTV the Light TV the Lantukchariba Thorom Sing Makatana the Moksatazakigani and Thagachari Loko Chomtam Odaga Parahan Bathagachari Atho Wiambim Sikari Numinoto Wiambim Live Labirami Thagachari crime update ngaijari na tapire yes I showed na marak tai hono jarage adaga hojik jiksu tholiba thodo wathok sing sida haitare ekhoina arubat tanja ma khoi mang da ta leiribani na khoina madugi saruk yajabani haiba tare thank you so much adaga sergeant thank you so much dali dali viva khoi thoromba thawai yauna tabiri ba sigi da makhana na Thagachari Kumar je thokchom Thagachari Thorom Tari na Takpirakpa Aduga Oza Kambatoism, thank you so much. Afabay Pabapuno Eminasi Sandokchari Thoromasida Yawiriba Tengbagi Saruk Sing Yawiriba Singsu Hanana Thagachari Ningo Chakobugi Kudol Tamjaki Vise Makak Kudol Tamjaki Taviriba Sing the Dirigeto Zerga Say Simatang Taminasi Ningol singi jakau tha lakle lakle hiyangai gi ningol jakau tha
ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯀꯧꯊꯥ ꯍꯔꯥꯎꯃꯤꯅ ꯅꯣꯛꯇꯨꯅ ꯃꯄꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯊꯥ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯂꯩꯖꯕ ꯈꯔꯗꯪ ꯁꯦꯠꯂ ꯆꯥꯔꯒ ꯌꯧꯖꯅꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝ ꯅꯤꯡꯉꯣꯜꯁꯤꯡꯅ ꯂꯩꯖꯕ ꯈꯔꯗꯪ ꯁꯦꯠꯂ ꯆꯥꯔꯒ ꯌꯧꯖꯅꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝ ꯅꯤꯡꯉꯣꯜꯁꯤꯡꯅ ꯊꯦꯡꯅꯔꯅꯤ ꯃꯕꯨꯡ ꯃꯧꯄꯥ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯊꯦꯡꯅꯔꯅꯤ ꯃꯕꯨꯡ ꯃꯧꯄꯥ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯒ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯇꯦꯡꯊꯥꯔꯅꯤ ꯆꯠꯈ꯭ꯔꯕ ꯊꯋꯥꯏꯒꯤ ꯃꯤꯠꯂꯨꯄꯤꯔꯥꯡꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯀꯧꯊꯥ kana ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤꯗꯤ ꯃꯤꯠꯂꯨꯄꯤꯔꯥꯡ ꯁꯤꯟꯊꯕ ꯅꯨꯃꯤꯠꯅꯤ kana ꯂꯩꯖꯗ꯭ꯔꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤꯗꯤ ꯃꯤꯠꯂꯨꯄꯤꯔꯥꯡ ꯁꯤꯟꯊꯕ ꯅꯨꯃꯤꯠꯅꯤ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯤ ꯃꯄꯥ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯗꯔ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯤ ꯃꯄꯥ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨꯄꯤꯔꯥꯡ ꯀꯪꯗꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯀꯧꯊꯥ ꯍꯔꯥꯎꯃꯤꯅ ꯅꯣꯛꯇꯨꯅ ꯃꯄꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯊꯥ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯀꯧꯊꯥ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯀꯧꯊꯥ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯀꯧꯊꯥ Tagachari hanana Tormasibu loiba fawba tabiba yaubiriba 90.0 Wahong Radio loinana tonga tonga na thorom sing da tabiriba iscom no bijing tabiriba sing punama Tagachari hayingi pongpam masida soidana adum pudona laksege afaba yai phaba puno minerasi tikta kaider ngasi thengnariba sigumna soidanam haying soduma thengnasi tonga tonga na pongpam no sandokchariba 90.0 Wahong Radio loinana Diamond TV ताबिरी बुसिंग बमुखाना थोरम लोशन जब याबा लोग जरी मखा थाना आइसकोम दा
ꯊꯧꯔꯝ ꯑꯗꯨꯃꯛ ꯁꯥꯟꯗꯣꯛꯆꯈꯤꯒꯅꯤ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯃꯥꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯤ ꯈꯨꯔꯨꯝꯖꯔꯤ